ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯣꯅꯤꯀꯥ ꯋꯥꯍꯦꯡꯕꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯂꯝꯇꯥꯒꯤ 15ꯅꯤ ꯄꯥꯟꯕ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠꯅꯤ꯫ ꯊꯥꯕꯜꯅ ꯐꯤꯉꯧ ꯐꯧꯏ꯫ ꯈꯨꯜꯒꯤ ꯂꯩꯁꯥꯕꯤ ꯑꯉꯥꯡ ꯄꯨꯝꯕ ꯃꯥꯒꯤ ꯂꯝꯕꯥ ꯁꯦꯝꯗꯨꯅ ꯌꯥꯎꯁꯪ ꯃꯩ ꯊꯥꯕ ꯉꯥꯏꯗꯨꯅ ꯂꯩꯅꯔꯤ꯫ ꯃꯌꯥꯝꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯂꯩꯁꯥꯕꯤ ꯀꯥꯡꯕꯨ ꯑꯃꯁꯨ ꯌꯥꯎꯏ꯫ ꯊꯥꯔꯤꯛꯅ, "ꯏꯕꯨꯡꯁꯤꯡ, ꯃꯩꯁꯦ ꯈꯔ ꯉꯟꯅ ꯊꯥꯔꯁꯤꯕ, ꯑꯩꯈꯣꯏ ꯊꯦꯡꯈ꯭ꯔꯅꯤꯕ, ꯁꯦꯜ ꯑꯝꯇ ꯐꯪꯍꯧꯗꯕ ꯇꯥꯔꯦ." ꯄꯥꯈꯪ ꯑꯃꯅ, "ꯉꯥꯏꯈꯣꯌꯦ, ꯃꯝꯗ꯭ꯔꯤꯌꯦ, ꯃꯝꯁꯤꯜꯂꯛꯄꯗ ꯊꯥꯒꯗꯕꯅꯤ, ꯊꯥꯒ ꯑꯝꯇ ꯊꯣꯛꯂꯛꯇ꯭ꯔꯤ." ꯇꯣꯝꯕꯤꯅ, "ꯃꯩ ꯊꯥꯕꯒ ꯂꯥꯏꯔꯤ, ꯊꯥꯔꯤꯛ ꯊꯥ, ꯅꯪ ꯌꯧꯅꯕꯤ ꯁꯦꯜ ꯈꯥꯏꯕ ꯆꯠꯃꯤꯟꯅꯔꯒ ꯁꯦꯜ ꯌꯦꯞꯄꯤꯗꯣ ꯉꯁꯤꯗꯤ ꯇꯧꯕ ꯌꯥꯔꯣꯏꯀꯣ? ꯅꯣꯏꯅ ꯑꯗꯨꯗ ꯍꯥꯏꯖꯔꯒ ꯂꯩꯔꯣ, ꯊꯥꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯇꯧꯕꯒꯤ ꯋꯥꯅꯤ, ꯍꯧꯖꯤꯛꯇꯤ ꯃꯤ ꯂꯩꯁꯥꯕꯤ ꯐꯥꯔꯀꯥꯟꯁꯤꯗ ꯅꯠꯇꯦ, ꯅꯣꯏꯒꯤꯁꯦ ꯃꯤꯒꯤ ꯃꯃꯥꯡꯗ ꯌꯣꯜꯂꯤꯔꯕ?" ꯄꯥꯛꯄꯤꯅ, "ꯏꯁ, ꯂꯩꯁꯥꯕꯤ ꯐꯥꯔꯦ ꯏꯕꯦꯝꯃ, ꯃꯃꯥꯡ ꯆꯍꯤ ꯐꯥꯎ ꯌꯦꯞꯄꯤꯗꯨꯗꯤ, ꯍꯟꯗꯛꯇꯤ ꯑꯗꯨꯃꯥꯏꯅꯒ ꯇꯧꯔꯗꯤ ꯑꯩꯈꯣꯏꯅꯅꯦ ꯅꯉꯛꯇꯨ ꯄꯩꯔꯣꯅ ꯁꯥꯞ ꯁꯣꯟꯗꯧꯅꯤ꯫ ꯃꯕꯨꯛꯁꯤ ꯀꯌꯥꯝ ꯐꯠꯇ꯭ꯔꯤꯅꯣ ꯌꯦꯡꯉꯨ, ꯁꯦꯡꯒꯥꯎꯗꯨ ꯄꯤꯔꯛꯑꯣ, ꯑꯩ ꯄꯥꯏꯒꯦꯁꯦ." ꯑꯌꯤꯡꯕꯤꯅ, "ꯌꯥꯔꯣꯏ ꯌꯥꯔꯣꯏ, ꯑꯩ ꯑꯗꯨꯝ ꯄꯥꯏꯒꯦ, ꯃꯃꯥꯡꯒꯤ ꯌꯥꯎꯁꯪꯗ ꯅꯪ ꯑꯃꯨꯛ ꯍꯟꯅ ꯁꯦꯡꯒꯥꯎ ꯄꯥꯏꯖꯔꯣꯏꯗꯅ ꯌꯥꯝ ꯍꯥꯏꯈꯤꯗꯥꯏꯅꯦ? ꯄꯤꯔꯛꯑꯣꯁꯦꯀꯣ, ꯑꯩꯅ ꯁꯨꯝ ꯄꯥꯏꯕꯅꯤꯅ ꯄꯥꯏꯗ꯭ꯔꯗꯤ ꯅꯨꯡꯉꯥꯏꯇꯦ ꯇꯧꯕꯅꯦ, ꯍꯟꯗꯛꯇꯤ ꯀꯩꯝꯇ ꯇꯧꯔꯔꯣꯏ ꯍꯥꯏꯔꯦꯗꯅ." ꯁꯅꯥꯅ, "ꯌꯥꯔꯦ ꯌꯥꯔꯦ, ꯄꯥꯏꯔꯣ ꯑꯌꯤꯡꯕꯤ, ꯃꯁꯤ ꯃꯨꯟꯅ ꯁꯦꯟꯅꯁꯤꯀꯣ." ꯇꯣꯝꯕꯤꯅ, "ꯑꯦ, ꯃꯩ ꯊꯥꯔꯦ, ꯆꯦꯜꯂꯁꯤ, ꯑꯉꯥꯡꯈꯩꯅ ꯍꯥꯜꯂꯅꯤ, ꯆꯦꯜꯂꯣꯏꯍꯦ ꯈꯔ ꯀꯟꯅ." "ꯆꯦꯜꯂꯤꯅꯦꯍꯦ, ꯐꯅꯦꯛ ꯁꯦꯠꯄꯅꯤꯅ ꯀꯟꯅ ꯆꯦꯟ ꯌꯥꯗꯕꯩꯅꯤ." ꯌꯨꯝ ꯑꯃꯗ ꯆꯪꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯍꯥꯏ, "ꯅꯥꯀꯊꯦꯡ ꯂꯥꯛꯏ, ꯁꯦꯜ ꯍꯥꯞꯄꯣ, ꯅꯥꯀꯊꯦꯡ ꯂꯥꯛꯏ, ꯁꯦꯜ ꯍꯥꯞꯄꯣ." ꯅꯨꯄꯤ ꯑꯃꯅ, "ꯍꯩꯃꯥ, ꯅꯈꯣꯏꯒꯤꯁꯤꯗꯤ ꯉꯟꯃꯟꯗ꯭ꯔꯣ, ꯃꯩꯕꯨ ꯊꯥꯎꯔꯕ꯭ꯔꯅꯦ?" ꯑꯌꯤꯡꯕꯤꯅ, "ꯉꯁꯥꯏꯅ ꯊꯥꯎꯔꯦꯗ ꯏꯅꯣꯝꯆꯥ, ꯁꯤꯐꯥꯎ ꯑꯩꯈꯣꯏꯅ ꯈꯔ ꯆꯥꯎꯔꯕꯅꯤꯅ ꯏꯪꯅ ꯇꯞꯅ ꯂꯥꯛꯏꯅꯤ." ꯅꯨꯄꯤ ꯑꯗꯨꯅ, "ꯀꯅꯥꯝꯇꯗꯤ ꯌꯧꯔꯛꯇ꯭ꯔꯤꯅꯦ, ꯐꯔꯦ ꯐꯔꯦ, ꯅꯈꯣꯏꯅ ꯍꯥꯟꯅ ꯂꯥꯛꯂꯕꯅꯤꯅ ꯂꯥꯏꯗ ꯀꯠꯄꯒꯤ ꯁꯦꯜꯁꯦ ꯅꯣꯏꯗ ꯄꯤꯔꯒꯦꯀꯣ, ꯁꯦꯁꯦ." ꯃꯈꯣꯏ ꯄꯨꯟꯅ ꯑꯃꯨꯛꯁꯨ ꯍꯥꯏ, "ꯅꯨꯡꯉꯥꯏꯔꯣ ꯅꯨꯡꯉꯥꯏꯔꯣ, ꯅꯆꯥꯅꯨꯄꯥ ꯅꯨꯄꯤ ꯄꯣꯛꯇꯅ ꯅꯥꯗ ꯌꯦꯛꯇꯅ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯣ. ꯍꯣꯏ ꯍꯣꯏ, ꯅꯣꯏꯁꯨ ꯁꯦꯜ ꯌꯥꯝꯅ ꯇꯥꯔꯣꯀꯣ, ꯑꯗꯣ ꯅꯈꯣꯏꯕꯨ ꯂꯩꯁꯥꯕꯤ ꯉꯥꯛꯇ ꯊꯥꯕꯜ ꯆꯣꯡꯗꯣꯏꯔꯣ?" ꯇꯣꯝꯕꯤꯅ, "ꯍꯣꯏ ꯆꯣꯡꯗꯣꯏꯅꯤ ꯏꯟꯗꯣꯝꯆꯥ, ꯉꯟꯇꯥꯅ ꯌꯦꯡꯕ ꯊꯣꯛꯂꯛꯎꯀꯣ, ꯈꯨꯔꯥꯒ ꯄꯨꯟꯅ." ꯄꯥꯛꯄꯤꯅ, "ꯏꯟꯗꯣꯝꯆꯥꯒꯤ ꯏꯄꯥꯝꯂꯣꯝꯗꯁꯨ ꯄꯥꯎ ꯈꯔ ꯄꯤꯕꯤꯀꯣ, ꯏꯟꯗꯣꯝꯆꯥ ꯍꯣꯏꯒꯤ ꯏꯄ꯭ꯋꯥꯁꯤꯡ ꯊꯥꯕꯜ ꯂꯥꯛꯑꯣ ꯍꯥꯏꯗꯅ, ꯃꯤ ꯈꯔ ꯌꯥꯝꯅꯕ." "ꯍꯣꯏ ꯍꯣꯏ, ꯍꯥꯏꯈꯤꯒꯦ." ꯊꯥꯔꯤꯛꯅ, "ꯀꯩꯅꯣ, ꯁꯠ ꯁꯠ ꯁꯨꯝ ꯆꯠꯁꯤꯁꯦ, ꯋꯥꯔꯤ ꯁꯥꯔꯒ ꯂꯩ ꯍꯥꯏꯕ, ꯊꯦꯡꯈꯤꯕꯅ ꯍꯥꯜꯂꯅꯤ, ꯁꯦꯜꯒ ꯑꯝꯇ ꯇꯥꯍꯧꯔꯔꯣꯏ." ꯑꯌꯤꯡꯕꯤꯅ, "ꯁꯦꯜ ꯈꯥꯏꯕꯗ ꯌꯨꯝꯒ ꯑꯃꯨꯛ ꯆꯤꯊꯅꯤ, ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯒ ꯆꯪꯒꯗꯕꯅꯤꯀꯣ, ꯑꯝꯇ ꯆꯤꯊꯕ ꯌꯥꯕ ꯅꯠꯇꯦꯀꯣ. ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯅ ꯈꯔꯒ ꯌꯥꯝꯃꯗꯤ ꯇꯪꯈꯥꯏ ꯈꯥꯏꯗꯣꯛꯅꯔꯒ ꯆꯪꯕ ꯌꯥꯕꯅꯦꯕ, ꯑꯗꯨ ꯑꯣꯏꯔꯗꯤ ꯌꯨꯝ ꯑꯃꯗꯒꯤ ꯑꯅꯤꯅꯤ ꯂꯧꯔꯦꯗꯅ, ꯁꯦꯜ ꯌꯥꯝ ꯇꯥꯅꯕ." ꯄꯥꯛꯄꯤꯅ, "ꯁꯤ ꯌꯨꯝꯁꯤꯗꯤ ꯆꯪꯂꯒꯨꯝꯁꯦ, ꯍꯨꯏ ꯑꯃꯨꯕ ꯌꯥꯡꯒꯪ ꯑꯃ ꯂꯩꯕꯅꯤ, ꯀꯤꯖꯩꯌꯦꯕ." ꯇꯣꯝꯕꯤꯅ, "ꯑꯁ, ꯁꯦꯜꯗꯒꯤ ꯍꯨꯏꯅ ꯆꯤꯛꯄꯅ ꯍꯦꯟꯅ ꯂꯨꯕ ꯅꯠꯇꯦ, ꯆꯦꯁꯨ ꯑꯃꯨꯛꯇꯪ ꯆꯤꯛꯆꯁꯅꯨ, ꯈꯥꯏꯔꯨꯁꯤ ꯂꯥꯛꯑꯣ." ꯊꯥꯔꯤꯛꯅ, "ꯍꯌꯦꯡ ꯑꯌꯨꯛꯁꯨꯅꯤ, ꯉꯟꯇꯥꯅ ꯊꯣꯛꯂꯛꯀꯗꯕꯅꯤꯀꯣ, ꯅꯣꯏꯒꯤ ꯍꯧꯅꯕꯤ ꯌꯥꯍꯧ ꯊꯦꯡꯕꯗꯣ ꯇꯧꯒꯅꯨ." ꯇꯣꯝꯕꯤꯅ, "ꯌꯥꯔꯦ ꯏꯕꯦꯝꯃ, ꯅꯪꯗꯅꯤ ꯉꯥꯏꯅꯗꯣꯏꯁꯤ." "ꯅꯥꯀꯊꯦꯡ ꯂꯥꯛꯏ, ꯁꯦꯜ ꯍꯥꯞꯄꯣ, ꯅꯥꯀꯊꯦꯡ ꯂꯥꯛꯏ, ꯁꯦꯜ ꯍꯥꯞꯄꯣ." ꯊꯥꯔꯤꯛꯅ, "ꯑꯦ, ꯀꯅꯥꯝꯇ ꯈꯨꯝꯃꯛꯇꯦꯅꯦ, ꯃꯅꯥꯒ ꯂꯣꯏ ꯄꯪꯕꯖꯥꯠꯂꯣ ꯃꯈꯣꯏꯒꯤ ꯏꯃꯨꯡꯁꯦ." "ꯑꯣ, ꯁꯦꯜ ꯈꯥꯏꯕ ꯂꯥꯛꯏꯌꯦ." ꯄꯥꯛꯄꯤꯅ, "ꯊꯣꯡꯒꯁꯤꯁꯨ ꯂꯣꯜꯂꯤꯔ ꯀꯩꯅꯣꯝ ꯇꯧꯔꯤꯅꯤ, ꯊꯣꯡꯒꯁꯦ ꯊꯤꯜꯂꯨꯁꯤꯔꯥ?" ꯇꯣꯝꯕꯤꯅ, "ꯉꯥꯏꯈꯣꯍꯦ, ꯁꯦꯜ ꯄꯤꯒꯦ ꯀꯥꯏꯅꯒ ꯈꯜꯂꯝꯃꯗꯤ ꯊꯣꯡ ꯊꯤꯜꯂꯨꯔꯒ ꯑꯃꯨꯛ ꯁꯥꯎꯗꯅ ꯄꯤꯔꯛꯇꯗꯅ." ꯑꯌꯤꯡꯕꯤꯅ, "ꯄꯤꯔꯛꯇ꯭ꯔꯤ ꯐꯥꯎ ꯐꯝꯁꯤꯀꯣ ꯉꯁꯤꯗꯤ." "ꯀꯅꯥ ꯀꯅꯥ ꯂꯩꯒꯦ? ꯁꯦꯜ ꯈꯥꯏꯕ ꯂꯥꯛꯏꯌꯦ." ꯀꯝꯇ ꯇꯥꯗꯖꯥꯠꯂꯣ? ꯌꯨꯝꯁꯤꯗ ꯂꯩꯕ ꯃꯤꯁꯤꯡꯁꯤꯕꯨ ꯃꯅꯥꯒ ꯂꯣꯏꯅ ꯄꯪꯂꯕ꯭ꯔꯣ? ꯁꯣꯝꯗ ꯏꯃꯨꯡꯗꯅꯤ ꯍꯅꯨꯕꯤ ꯊꯥꯕꯥꯗꯨ ꯃꯆꯤꯟꯗ ꯁꯣꯜꯂꯤ, "ꯃꯧꯅꯦꯅ ꯇꯧꯔꯤꯗꯨꯅ ꯃꯊꯤꯕꯣꯡ ꯑꯍꯥꯎꯕ ꯆꯥꯕ ꯆꯠꯂꯤꯅꯦꯕ, ꯑꯩꯒꯤꯅ ꯆꯥꯛꯃꯥꯏꯁꯤꯗ ꯑꯂꯨꯁꯤꯃ ꯉꯥꯟꯁꯤꯜꯂꯝꯃꯒ, ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯗ, ꯍꯨꯏ ꯃꯥꯟꯕꯤ ꯑꯉꯥꯡꯁꯤꯡꯁꯤꯅ ꯃꯔꯣꯜ ꯑꯃ ꯈꯣꯡꯕꯅꯦ." ꯊꯥꯔꯤꯛꯅ, "ꯌꯥꯝ ꯐꯨꯅꯤꯡꯗ꯭ꯔꯣ? ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯏꯃꯨꯡꯁꯤ ꯂꯩꯔꯤꯅꯦꯕ." "ꯑꯣ, ꯁꯦꯜ ꯈꯥꯏꯕ ꯂꯥꯛꯏ ꯍꯥꯏꯁꯤ ꯇꯥꯗ꯭ꯔꯣ ꯀꯅꯥꯝꯇ? ꯍꯥꯏ, ꯀꯅꯥ ꯀꯅꯥꯒꯤ ꯃꯆꯥꯁꯤꯡꯅꯣꯅꯦ? ꯆꯠꯂꯨꯅꯦ, ꯀꯥꯏꯗꯒꯤ ꯁꯦꯜꯅꯣ? ꯑꯩꯈꯣই ꯌꯥꯎꯁꯪꯒ ꯌꯥꯎꯗꯦ, ꯆꯠꯂꯨ ꯆꯠꯂꯨ." ꯄꯥꯛꯄꯤꯅ, "ꯊꯥꯏꯅ ꯂꯩꯁꯥꯕꯤꯒ ꯑꯣꯏꯔꯛꯇ꯭ꯔꯣ, ꯁꯦꯜ ꯈꯥꯏꯕꯒ ꯑꯝꯇ ꯆꯠꯆꯔꯛꯇ꯭ꯔꯣ, ꯍꯅꯨꯕꯤꯁꯤꯗꯤ? ꯀꯌꯥꯗ ꯀꯣꯛ ꯆꯠꯈꯤꯒꯤꯗꯤ ꯍꯥꯏꯗ꯭ꯔꯒ ꯈꯨꯠꯁꯨꯝꯁꯤꯅ ꯍꯦꯛ ꯍꯥꯏꯖꯤꯜꯂꯛꯀꯅꯤꯀꯣ ꯅꯣꯏ."
ꯅꯨꯡꯉꯥꯏꯕ ꯐꯪꯒꯅꯨ ꯋꯥꯔꯣ ꯋꯥꯔꯣ ꯅꯥꯔꯒ ꯁꯤꯔꯣ ꯍꯅꯨꯕꯤ ꯅꯪꯅ ꯋꯥꯔꯣ ꯋꯥꯔꯣ ꯆꯦꯜꯂꯁꯤ ꯂꯥꯎꯍꯦ ꯍꯩ ꯂꯩꯔꯝꯃꯨꯗꯣ ꯅꯣꯏ ꯉꯁꯤ ꯏꯁ ꯀꯌꯥꯗꯅꯣꯅꯦ ꯂꯣꯏꯅ ꯆꯦꯟꯈ꯭ꯔꯦꯅꯦ ꯃꯁꯤ ꯑꯩꯕꯨ ꯈꯔꯒ ꯋꯥꯗꯅ ꯂꯩꯔꯦ ꯃꯈꯣꯏꯅ ꯍꯥꯏꯔꯝꯂꯤꯕꯁꯤꯡꯁꯦ ꯑꯃꯨꯛ ꯊꯨꯡꯗꯅ ꯀꯅꯥꯒꯤ ꯃꯆꯥꯁꯤꯡꯅꯣꯁꯨ ꯑꯃꯠꯇ ꯈꯪꯍꯧꯗꯦ ꯀꯔꯝꯍꯥꯏꯅ ꯇꯧꯅꯤ ꯇꯧꯔꯤꯁꯤꯗꯤ ꯑꯁꯨꯝꯅ ꯁꯨꯝ ꯈꯥꯏꯔꯛꯄꯅ ꯌꯨꯝ ꯐꯅꯗ ꯌꯥꯝꯁꯤꯜꯂꯛꯂꯦ ꯇꯣꯝꯕꯤꯅ ꯁꯤꯒꯤ ꯌꯨꯝꯁꯤꯗ ꯈꯥꯏꯔꯝꯃꯁꯦ ꯑꯗꯨꯒ ꯑꯋꯥꯠꯄꯁꯤꯡꯗꯨꯅ ꯍꯌꯦꯡ ꯑꯌꯨꯛ ꯊꯧꯔꯤ ꯊꯠꯇ꯭ꯔꯤꯉꯩꯗ ꯈꯥꯏꯔꯁꯤ ꯊꯥꯔꯤꯛꯅ ꯁꯤꯗꯤ ꯆꯪꯉꯒꯨꯝꯁꯤꯔꯣ ꯃꯁꯤꯒꯤ ꯍꯅꯨꯕꯗꯣ ꯌꯥꯝ ꯂꯤꯛꯄꯅꯤ ꯄꯤꯔꯛꯀꯗꯧ ꯃꯥꯟꯗꯦꯕ ꯑꯌꯦꯡꯕꯤꯅ ꯍꯦ ꯄꯤꯔꯛꯀꯦꯔꯥ ꯄꯤꯔꯣꯏꯔꯥ ꯆꯪꯉꯨꯁꯦ ꯄꯤꯔꯛꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯍꯧꯅꯕꯤꯗꯣ ꯀꯣꯛ ꯇꯧꯁꯤꯜꯂꯒ ꯂꯣꯏꯔꯦ ꯇꯨ ꯍꯅꯨꯕꯤꯁꯦ ꯁꯨꯃꯥꯡꯗ ꯆꯠꯂꯒ ꯂꯩꯔꯦ ꯄꯥꯛꯄꯤꯅ ꯏꯄꯜ ꯁꯦꯜ ꯈꯥꯏꯕ ꯂꯥꯛꯏ ꯁꯦꯜ ꯈꯔ ꯍꯥꯞꯄꯤꯌꯣ ꯍꯩꯃ ꯑꯩꯈꯣꯏꯗꯤ ꯆꯥꯛꯄꯨ ꯇꯣꯛꯑꯦꯅꯦ ꯅꯈꯣꯏꯕꯨ ꯑꯁꯨꯛ ꯊꯦꯡꯂꯁꯤ ꯐꯥꯎꯕ ꯁꯦꯜ ꯈꯥꯏꯕ ꯆꯠꯂꯤꯕꯁꯤꯕꯨ ꯅꯌꯨꯝꯗ ꯅꯄꯥ ꯅꯃꯥꯅ ꯊꯤꯔꯝꯃꯣꯏꯗ꯭ꯔꯣ ꯑꯌꯦꯡꯕꯤꯅ ꯏꯄꯜ ꯅꯣꯏꯗꯒꯤ ꯈꯥꯏꯔꯒ ꯂꯣꯏꯔꯦ ꯌꯨꯝꯗ ꯍꯜꯂꯗꯕꯅꯤ ꯁꯦꯡꯒꯥꯎ ꯄꯥꯏꯕ ꯀꯅꯥꯅꯣ ꯁꯦꯁꯦ ꯁꯤꯗ ꯂꯩꯔꯦ ꯃꯪꯒꯣꯜꯒ ꯐꯖꯅ ꯄꯤꯔꯝꯃꯨꯀꯣ ꯊꯥꯔꯤꯛꯅ ꯌꯥꯝ ꯄꯅꯤ ꯁꯦꯜꯁꯦ ꯑꯃꯇꯪ ꯄꯤꯔꯛꯀꯗꯧ ꯃꯥꯜꯂꯦ ꯈꯜꯂꯒ ꯑꯅꯤꯒ ꯄꯤꯔꯛꯏꯅꯦ ꯑꯃꯗꯤ ꯃꯣꯏ ꯌꯦꯡꯉꯛꯇ꯭ꯔꯤꯉꯩ ꯇꯥꯟꯖꯥꯁꯤꯗ ꯌꯥꯝꯆꯤꯜꯂꯒꯦꯀꯣ ꯃꯁꯦ ꯇꯣꯝꯕꯤꯅ ꯅꯨꯡꯉꯥꯏꯔꯣ ꯏꯄꯜ ꯆꯍꯤ 100 ꯄꯨꯟꯁꯤꯕ ꯑꯣꯏꯔꯣ ꯃꯊꯪ ꯆꯍꯤꯒꯤ ꯅꯥꯈꯊꯦꯡ ꯂꯥꯛꯄꯗꯗꯤ ꯁꯤꯗꯒꯤ ꯍꯦꯟꯅ ꯃꯌꯥꯝ ꯍꯥꯞꯄ ꯑꯣꯏꯔꯣꯀꯣ ꯑꯌꯦꯡꯕꯤꯅ ꯍꯥꯞꯄꯑꯣꯏꯗꯧꯒ ꯃꯥꯜꯂꯒ ꯁꯠꯀꯦ ꯍꯦꯛꯇ ꯄꯤꯔꯛꯇ꯭ꯔꯣ ꯁꯨꯃꯥꯏꯅ ꯇꯧꯔꯗꯤ ꯅꯨꯡꯁꯤꯗꯅ ꯉꯁꯥꯏꯒꯤ ꯍꯅꯨꯕꯤꯗꯨꯗꯤ ꯄꯥꯛꯄꯤꯅ ꯑꯩꯈꯣꯏꯗ ꯁꯥꯞ ꯁꯣꯟꯕꯗꯣ ꯃꯥ ꯇꯥꯖꯍꯧꯕ ꯖꯥꯠꯂꯣ ꯊꯥꯔꯤꯛꯅ ꯇꯥꯍꯧꯗꯅ ꯇꯥꯟꯅꯔꯤꯗꯣ ꯅꯪ ꯅꯅꯥꯗꯣ ꯇꯥꯍꯧꯗ꯭ꯔꯣ ꯍꯅꯨꯕꯤꯗꯨꯅ ꯃꯅꯥ ꯄꯪꯗ꯭ꯔꯤ ꯃꯥꯒꯤ ꯃꯍꯨꯠ ꯅꯪ ꯅꯣꯏꯅ ꯄꯪꯉ ꯂꯩꯔꯦ ꯕꯦꯝ ꯃꯈꯣꯏ ꯇꯥꯔꯛꯄ ꯁꯦꯜꯁꯤꯡꯗꯨ ꯄꯨꯂꯞ ꯃꯁꯤꯡ ꯊꯤꯅꯔꯒ ꯃꯌꯨꯝꯗ ꯆꯪꯅꯔꯛꯂꯝꯃꯤ ꯊꯥꯔꯤꯛ ꯃꯌꯨꯝꯗ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯃꯥꯅ ꯌꯦꯞꯄꯛꯄ ꯁꯦꯜꯁꯤꯡꯗꯨ ꯃꯁꯤꯡ ꯊꯤꯔꯤ ꯊꯥꯔꯤꯛ ꯑꯩꯉꯣꯟꯗꯕꯨ ꯁꯦꯜ ꯌꯦꯞꯀꯅꯣꯏ ꯑꯄꯪꯕ ꯃꯣꯏꯈꯩꯅ ꯅꯣꯛꯄꯨ ꯅꯣꯛꯅꯤꯡꯉꯤ ꯑꯩꯅ ꯇꯧꯔꯤꯁꯦ ꯃꯣꯏꯗꯤ ꯈꯪꯄꯣꯟꯇꯦ ꯍꯪꯗꯣꯡꯅ ꯉꯥ ꯆꯥꯒꯅꯣ ꯍꯥꯏꯕꯒ ꯆꯞ ꯃꯥꯟꯅꯩꯕ ꯑꯣꯏꯁꯨ ꯑꯣꯏꯔꯣꯏꯗꯕꯗ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯑꯌꯨꯛꯇꯨ ꯉꯟꯇꯥ ꯆꯠꯇꯨꯅ ꯑꯋꯥꯠꯄ ꯌꯨꯝꯁꯤꯡ ꯑꯗꯨ ꯁꯦꯜ ꯈꯥꯏꯗꯣꯛꯂꯨꯔꯒ ꯊꯧꯔꯤ ꯊꯠꯄ ꯍꯧꯔꯝꯃꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯅꯤ ꯄꯥꯈꯪ ꯃꯆꯥꯁꯤꯡ ꯈꯣꯡꯅ ꯃꯈꯨꯠꯇ ꯃꯆꯨ ꯄꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯁꯤꯡꯗꯨ ꯃꯈꯣꯏꯅ ꯐꯥꯗꯨꯅ ꯁꯦꯜ ꯂꯧꯔꯤ ꯇꯣꯝꯕꯤꯅ ꯑꯥꯗ ꯃꯌꯥ ꯆꯧꯕ ꯀꯥꯡꯕꯨ ꯈꯔꯗꯤ ꯂꯥꯛꯑꯦ ꯃꯈꯣꯏꯁꯤꯡꯁꯤꯗꯒꯤ ꯑꯃꯇꯪ ꯑꯣꯏꯔꯒ ꯐꯥꯒꯗꯕꯅꯤꯀꯣ ꯁꯦꯜ ꯊꯣꯛꯀꯗꯕ ꯁꯛꯇꯥꯁꯤꯡꯗꯤ ꯃꯥꯟꯗꯦꯁꯦ ꯒꯣꯔꯣꯕꯅ ꯑꯁ ꯀꯩ ꯂꯩꯁꯥꯕꯤ ꯍꯅꯨꯕꯤꯁꯤꯡꯁꯤꯅ ꯁꯦꯜꯒ ꯊꯠꯂꯤꯁꯤꯅ ꯃꯥꯟꯖꯅ ꯀꯩꯅꯣ ꯊꯧꯔꯤ ꯊꯠꯄꯁꯤꯕꯨ ꯑꯉꯥꯡꯒꯤ ꯊꯧꯔꯝ ꯅꯠꯇ꯭ꯔꯒ ꯂꯩꯁꯥꯕꯤꯒꯤ ꯊꯧꯔꯝ ꯑꯩꯈꯣꯏ ꯈꯨꯜꯁꯤꯗꯤ ꯃꯦꯟꯒ ꯇꯥꯗ꯭ꯔꯦꯗ ꯑꯌꯦꯡꯕꯤꯅ ꯊꯥꯕꯜ ꯆꯣꯡꯅꯕ ꯁꯦꯜꯅꯤ ꯍꯥꯞꯄꯨ ꯍꯥꯏꯔꯛꯑꯅꯤꯅ ꯑꯗꯨꯃꯥꯏꯅ ꯍꯥꯟꯅ ꯍꯥꯏꯔꯤꯅꯤꯅꯦ ꯅꯃꯥꯏ ꯀꯥꯏ ꯈꯪꯗꯈꯩ ꯊꯥꯕꯜ ꯆꯣꯡꯕꯗꯤ ꯆꯦꯜꯂꯛꯀꯅꯤ ꯈꯣꯏꯃꯨꯅ ꯑꯩꯈꯣꯏꯒꯤꯗꯤꯅꯦ ꯅꯅꯝꯃ ꯂꯣꯏꯅ ꯂꯩꯖꯩ ꯑꯗꯨꯅ ꯅꯈꯣꯏ ꯁꯣꯝꯗꯗꯤ ꯆꯦꯜꯂꯔꯣꯏꯀꯣ ꯊꯥꯔꯤꯛꯅ ꯐꯔꯦ ꯑꯗꯨꯗꯤ ꯁꯦꯜ ꯈꯔ ꯍꯥꯞꯄꯝꯃꯣ ꯑꯗꯨꯒ ꯆꯠꯈ꯭ꯔꯣ ꯒꯣꯔꯣꯅ ꯆꯣꯡꯕ ꯌꯥꯎꯔꯣꯏꯗꯕ ꯑꯩꯈꯣꯏꯗꯒꯤꯁꯨ ꯁꯦꯜ ꯂꯧꯗꯣꯏꯔꯥ ꯍꯥꯏꯁꯤꯕꯣ ꯄꯥꯛꯄꯤꯅ ꯁꯦꯜ ꯄꯤꯒꯦꯅ ꯀꯣꯏꯔꯛꯏ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯄꯤꯔꯝ ꯇꯥꯕ ꯈꯔ ꯄꯤꯔꯝꯃꯣꯁꯦ ꯑꯗꯨꯒ ꯆꯠꯈ꯭ꯔꯣ ꯃꯤ ꯑꯇꯣꯞꯄ ꯑꯃꯨꯛ ꯂꯥꯛꯁꯤꯜꯂꯅꯤꯕ ꯃꯥꯟꯖꯅ ꯑꯗꯨꯗꯤ ꯁꯦꯜ ꯄꯤꯔꯝꯃꯣ ꯍꯥꯏꯔꯗꯤ ꯅꯃꯤꯡꯁꯤꯡꯗꯣ ꯍꯥꯏꯔꯣꯗꯅ ꯄꯥꯛꯄꯤꯅ ꯊꯧꯔꯤ ꯊꯠꯄ ꯊꯣꯛꯄꯗ ꯄꯥꯈꯪ ꯃꯃꯤꯡ ꯍꯥꯏꯗꯣꯛꯀꯅꯣꯅ ꯅꯈꯣꯏꯅ ꯕꯥꯏꯅ ꯍꯥꯏꯔꯝꯃꯤ ꯈꯣꯏꯃꯨꯅ ꯉꯥꯡꯕꯒꯗꯤ ꯌꯥꯝ ꯍꯩꯔꯦꯗ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯁꯦꯜ ꯁꯔꯨꯛꯇꯨꯁꯨ ꯏꯕꯥꯏꯍꯣꯏꯗꯒꯤ ꯑꯗꯨꯝ ꯂꯧꯕꯤꯔꯣ ꯑꯌꯦꯡꯕꯤꯅ ꯑꯗꯨꯗꯤ ꯌꯥꯔꯣꯏꯌꯦ ꯑꯩꯈꯣꯏꯗ ꯁꯦꯜ ꯄꯤꯅꯤꯡꯗ꯭ꯔꯗꯤ ꯏꯅꯝꯃꯣꯏꯒꯤ ꯈꯨꯜꯗ ꯑꯗꯨꯝ ꯂꯩꯌꯨ ꯌꯥꯗ꯭ꯔꯣ ꯄꯤꯔꯝꯃꯣꯁꯦꯀꯣ ꯑꯗꯨꯒ ꯆꯠꯈ꯭ꯔో ꯒꯣꯔꯣꯕꯅ ꯑꯁꯣꯏꯕꯒ ꯑꯝꯇꯕꯨ ꯌꯥꯎꯗ꯭ꯔꯦꯗ ꯍꯜꯂꯛꯄꯗ ꯄꯤꯔꯒꯦ ꯇꯣꯝꯕꯤꯅ ꯌꯥꯔꯣꯏ ꯑꯩꯈꯣꯏꯗꯤ ꯃꯄꯨꯝ ꯄꯤꯔꯁꯨ ꯑꯗꯨꯝ ꯂꯧꯏ ꯄꯤꯔꯝꯃꯣ ꯃꯤ ꯂꯥꯛꯅꯤ ꯍꯥꯏꯕꯅꯤ ꯁꯨꯝ ꯋꯥꯊꯤ ꯉꯥꯡꯂꯒ ꯂꯩ ꯈꯣꯏꯃꯨꯅ ꯅꯈꯣꯏꯒꯤ ꯅꯅꯥꯛꯇ ꯌꯥꯝ ꯂꯩꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯄꯥꯛꯄꯤꯅ ꯑꯗꯨ ꯑꯣꯏꯔꯗꯤ ꯍꯌꯦꯡꯁꯨ ꯁꯦꯜ ꯍꯥꯞꯄ ꯂꯥꯛꯑꯣ ꯑꯇꯣꯞꯄ ꯄꯥꯈꯪ ꯈꯔ ꯑꯃꯁꯨ ꯂꯥꯛꯂꯝꯃꯤ ꯊꯥꯔꯤꯛꯅ ꯃꯁꯥ ꯅꯥꯟꯕ ꯄꯥꯈꯪꯁꯤꯡ ꯁꯦꯜ ꯍꯥꯞꯄꯝꯃꯣ ꯄꯥꯈꯪ ꯑꯃꯅ ꯅꯈꯣꯏꯒꯤꯁꯤꯕꯨ ꯂꯩꯁꯥꯕꯤ ꯉꯥꯛꯇ ꯊꯥꯕꯜ ꯆꯣꯡꯅꯕ꯭ꯔꯅꯦ ꯊꯥꯔꯤꯛꯅ ꯍꯣꯏ ꯃꯥꯅꯦ ꯁꯦꯜ ꯈꯔ ꯍꯥꯞꯄꯝꯃꯣ ꯏꯕꯨꯡꯉꯣ ꯄꯥꯈꯪ ꯑꯃꯅ ꯁꯦ ꯑꯗꯣ ꯊꯥꯕꯜꯕꯨ ꯀꯩ ꯅꯨꯃꯤꯠꯇ ꯆꯣꯡꯒꯦ ꯍꯥꯏꯅꯣ ꯅꯈꯣꯏꯒꯤꯁꯤꯕꯣ ꯊꯥꯔꯤꯛꯅ ꯁꯤꯃꯗꯤ ꯈꯔ ꯌꯥꯝꯃꯤ ꯆꯥꯟꯗꯤ ꯅꯠꯇꯦ ꯆꯦꯅꯤ ꯐꯤꯔꯩꯁꯤꯗ ꯍꯦꯛꯇ ꯌꯦꯞꯁꯤꯜꯍꯧꯔꯒꯦ ꯑꯌꯦꯡꯕꯤꯅ ꯌꯥꯎꯁꯪ ꯑꯔꯣꯏꯕ ꯅꯨꯃꯤꯠꯇꯅꯤ ꯏꯕꯨꯡ ꯉꯟꯇꯥ ꯂꯥꯛꯎꯀꯣ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯣꯡꯃꯤꯟꯅꯁꯦꯕ ꯄꯥꯈꯪꯁꯤꯡꯗꯨꯁꯨ ꯍꯣꯏ ꯂꯥꯛꯀꯦ ꯉꯟꯅ ꯂꯥꯛꯀꯦ ꯅꯥꯛꯅ ꯀꯦꯔꯒ ꯉꯥꯏꯔꯝꯃꯨꯀꯣ ꯄꯥꯛꯄꯤꯅ ꯑꯁꯤꯒꯨꯝꯕ ꯄꯥꯈꯪ ꯌꯥꯝ ꯂꯦꯝꯕꯁꯦ ꯑꯩꯗꯤ ꯌꯥꯝ ꯉꯥꯎꯋꯦ ꯍꯥꯏꯕ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯇꯣꯝꯕꯤꯅ ꯌꯥꯔꯦ ꯅꯨꯄꯥ ꯈꯔ ꯂꯥꯛꯄꯒꯤ ꯏꯔꯥꯡ ꯇꯧꯔꯤꯉꯩꯗ
Tarik kata senaramaru sel panyam yepa maniba. Ado iragana mana yepido uri puturona hekta hairasiro uhudraso. Pakpina yepam jadi nasam pudat pibada tabal zongda naru kokaniko. Fazarani idudi nasangam ta yaudraga. Tarikna kaino noidang wariga musana iduna. Tombina kaisunate sum pakang masak fazabagi wari sabani. Tarikna as kaino hausiki furit angauba lilakpa pakang masanan mado. Mana ingonda yenglama mit yengdo ay chai haiba magido. Ma ingonda wakalama kan malibo. Ayingbina haurani magyang nabi yam fazabi mini yam pamibi sabasi pamdi supa pamam. Pakbina angaubi mimana dabi malena yenglam ni boyramni. Tarikna is masak fazaba pakangna nakoi mayam di yengam dabagi aingonda kak yenglam basa nang chairo. Makal mathel haibaduni sangu sangu lakliba pakhang singado yamna lemna sel khara piramduna chatkibasu hek mayawi. Kangbu amana tupi manakta phamduna leijaba kharadang thadaduna matam lenba yaba lelamduna sel khasiktang piramlaga chatkibasu yawi. Kangbu amana sel di paida miyamna satnaribadudi yawning kangsinaduna leithoklaga ngamnaba karimta piramduna chatkibasu yawi. Tombina aikhoi mari khakna thaliba thaurisya sida tarakpa sel sibu thabal zongadro. Tarikna kaidowi songduino chak chanagadaba adugane ariamba selduna yinthoknarani phi phajaba mom leiraga migi leikaida songba thabal doina yawraga loiredana. Ayingbina adudagi hena phajaba wa leiche ado chak chanabadidinya yen chanagumsi nganoina chanasiko. Pakpina kaino he khara hongum masaraga sel khara oina khayamna yenabana phatro. Ayingbina chahi amagi numit mangani khak asukwana khairaga chaning pau saroidaba loi he nangsu sel yam pamantre. Pakpina adudi nangsu nathibong yam law nayumdaga anu thongom ta saw phangjadro. Ayingbina nangdi ha nang nengonda aduma hek thaiba yabro nang sengonda sel yam sopi haidudi adu nei so haitab. Tombina kaino noyani namuk tawreisina yam taningde ko angang masa dongna hanura kanduda. Ayingbina chopi bu sopi haibani kaino. Pakpina adudi nangsu lawi bu lawi haibani kaino. Tarikna nakoini khanarido tu pakang mayam lai asiki mamangda nasam hek phuinaru. Tombina sel piramo. Thoibana nakoigi sel thotpam sidi urum warunga langdana patabu nungairine ngakta dum phamthagigida. Tarikna potharde khoigi sel sawi ko kengbana pitoklaga loire kaino sel yuwabu sabunam yauri adudi piro kadaino selana piraga kona phamu natradi phamba yaru. Samun is yuyon phamsu thakpo loiraga sel kona lawi aduga noi sida ngakta phamagibu selana lawdoiba. Ayingbi aikhoigidi yuyon pham natabado adunani. Pakpina aikhoibu yuyon bi oina urabra kaino namitnina korphu mu hek laradana. Samun is nangdi phajare he tharai kokpi hek maladana. Tombina kaino migi thori thatpam na laga khanaba hawriro noise kengbana nate aikhoidi sel piba lakoni si aikhoigi sel. Tarikna is gapti kol hingkai sel sabun yawi hairaga chandi sapi sibu che phau piba ngamdaba singsidi chalo yare sel piramabanina. Thoibana sel piraga pothaw hairaga sel hek lawbaga tarini noide. Tarikna simasu phiraidi yepsilage yenabagi selna natabi aini yepiba sel singsina aigi thabal songmada yanaba pi amadi leiba konarani se. Kanghaude nupasing aduna makuta pairakliba masu masugi abir singduna leisabi sing adugi mamaida tairamduna sienkiba. Tarikna dapa thorai masasa nakoi nungshini thombabu. Tombina yadaga loi sange basi kayado sijiba nupasing kadarga tawraga silna thutang piramaga. Sauning leiringaiduda pakhang kharasu amuk laklamni. Pakpina thori thali sudro sel piramu. Mubana selga yaudrada kona pirage. Tombina sel yaudradi kaidobai koiba salino yumda tumaga laiu yadro. Kesoda chaloi hanubi pharakan sida sel thalido namaidoi gaidro. Aikhoibu hanubi ni di nakoina pan haibra. Atang masi leisabi singse masina marolam kalip masak singsina marolam thirib nasak singdo ubada selga pinin libe masa. Ayingmina phajari he noidia naraibaktuda thabal dum song yani. Aikhoigi handaki thabal se nakoi kaigi naraibakto ni songage aikhoigi di lampak su pikpanina. Mubana kari nakoi di yam phajari he kai thang yek thangdana
ꯅꯈꯣꯏꯗꯕꯨ ꯀꯅꯥꯒꯤ ꯄꯥꯈꯪ ꯂꯥꯛꯇꯨꯅ ꯊꯥꯕꯜ ꯄꯥꯏꯕꯤꯗꯣꯏꯕ? ꯑꯩꯈꯣꯏ ꯅꯣꯏꯗ ꯄꯥꯏꯗꯣꯏ ꯁꯔꯨꯛꯄꯨꯅꯦ ꯏꯔꯣꯏꯒꯤ ꯃꯁꯤꯗ ꯄꯥꯏꯔꯒ ꯆꯣꯡꯖꯒꯦ꯫ ꯄꯥꯛꯄꯤꯅ ꯍꯥꯍꯥ ꯅꯁꯛꯁꯤꯡꯗꯨ ꯎꯕꯗ ꯅꯨꯄꯤ ꯑꯃꯇꯅ ꯄꯥꯏꯍꯟꯕꯤꯔꯣꯏꯗꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯍꯥꯏꯔꯣ꯫ ꯀꯦꯡꯕꯅ ꯆꯠꯂꯣꯏ ꯈꯨꯄꯥꯡ ꯊꯥꯖꯤꯜꯂꯛꯀꯅꯤ ꯎꯇꯤꯟ ꯍꯦꯛ ꯃꯥꯔꯗꯤ꯫ ꯁꯦꯜꯒ ꯊꯠꯂꯤꯗꯨꯕꯨ ꯀꯅꯥ ꯂꯥꯛꯑꯒ ꯁꯦꯜ ꯄꯤꯅꯤꯡꯗꯣꯏꯅꯣ ꯅꯣꯏꯗ? ꯍꯥ ꯅꯣꯏꯗ ꯄꯤꯒꯗꯕ ꯁꯦꯜꯗꯣ ꯈꯣꯡꯕꯥꯟ ꯂꯪꯊꯣꯛꯀꯦ꯫ ꯊꯥꯔꯤꯛꯅ ꯌꯥꯝ ꯊꯨꯅ ꯆꯠꯍꯧꯔꯣ ꯅꯠꯇ꯭ꯔꯗꯤꯅꯦ ꯅꯀꯣꯛꯇꯨꯗ ꯅꯨꯡꯅ ꯁꯨꯕꯗ ꯅꯥꯃꯤꯡꯒ ꯂꯣꯏ ꯀꯥꯎꯔꯅꯤ꯫ ꯂꯥꯛꯄꯅ ꯅꯈꯣꯏꯅ ꯅꯨꯡꯅ ꯁꯨꯔꯒ ꯑꯩꯈꯣꯏꯅ ꯖꯒꯣꯏ ꯁꯥꯔꯒ ꯂꯩꯒꯗ꯭ꯔꯣ? ꯅꯣꯏ ꯉꯝꯃꯁꯨꯅꯦ ꯅꯈꯨꯠ ꯅꯈꯣꯡ ꯄꯨꯜꯂꯒ ꯅꯈ꯭ꯋꯥꯡꯗ ꯅꯨꯡ ꯌꯥꯜꯂꯒ ꯇꯨꯔꯦꯜ ꯊꯥꯗꯒꯦ꯫ ꯊꯣꯏꯕꯅ ꯌꯦꯡꯕ ꯐꯅ ꯅꯨꯡꯉꯥꯏꯅꯤꯅꯦ ꯃꯁꯛ ꯑꯊꯤꯕꯁꯤꯡꯁꯤꯅ ꯐꯤꯔꯤꯡ ꯐꯤꯔꯤꯡ ꯆꯣꯡꯕꯗꯣ꯫ ꯇꯣꯝꯕꯤꯅ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯅꯣꯏ ꯌꯥꯝ ꯊꯨꯅ꯫ ꯀꯦꯡꯕꯅ ꯆꯠꯅꯤꯡꯉ ꯆꯠꯅꯤ ꯂꯩꯅꯤꯡꯉ ꯂꯩꯅꯤ ꯁꯤꯕꯨ ꯅꯈꯣꯏ ꯅꯄꯥꯒꯤ ꯃꯔꯝ ꯁꯣꯔꯣꯛꯁꯤꯗ ꯑꯉꯥꯎꯕꯤ ꯆꯥꯗꯅ ꯂꯩ ꯑꯗꯨꯒ ꯑꯩꯈꯣꯏꯕꯨ ꯇꯥꯜꯂꯅꯤ꯫ ꯊꯥꯔꯤꯛꯅ ꯃꯤꯔꯦꯝꯗꯧꯅ ꯂꯩꯅꯤꯡꯉꯒ ꯂꯩꯅꯤꯡꯗ ꯇꯣꯛꯑꯣ ꯀꯩꯅꯣ꯫ ꯄꯥꯛꯄꯤꯅ ꯃꯁꯛꯁꯤꯡꯁꯦ ꯅꯨꯡꯁꯤꯗꯕꯅ ꯃꯔꯝ ꯆꯠꯁꯤꯡꯁꯤꯒꯦ ꯍꯥꯏꯔꯗꯤ ꯅꯨꯄꯤꯒ ꯑꯝꯇ ꯐꯪꯉꯣꯏ꯫ ꯇꯣꯝꯕꯤꯅ ꯑꯗꯨꯅꯤ ꯍꯥꯏꯁꯦ ꯀꯩ ꯋꯥꯉꯥꯡ ꯁꯉꯥꯡꯅꯣ ꯃꯣꯏꯅ ꯉꯥꯡꯉꯤꯁꯤꯕꯣ ꯑꯗꯨꯁꯨ ꯌꯥꯎꯁꯪ ꯀꯣꯏꯕ ꯂꯥꯛꯑꯒ꯫ ꯊꯥꯔꯤꯛꯅ ꯃꯆꯤꯟ ꯈꯨꯀꯟꯁꯤꯡꯁꯤꯒ ꯍꯩꯅꯗꯦ ꯃꯣꯏ ꯂꯩꯗꯅ ꯃꯤꯒ ꯑꯝꯇ ꯆꯪꯉꯛꯇ꯭ꯔꯦꯕꯁꯦ꯫ ꯑꯌꯦꯡꯕꯤꯅ ꯁꯛꯇꯥꯊꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯒ ꯀꯣꯏꯅꯕ ꯃꯥꯟꯗꯣꯏꯅꯤ ꯃꯤꯅ꯫ ꯀꯦꯡꯕꯅ ꯑꯩꯈꯣꯏꯅ ꯁꯤꯗ ꯁꯨꯝ ꯂꯩꯁꯤꯟꯕꯁꯤꯗ ꯂꯩꯁꯥꯕꯤꯁꯤꯡꯁꯦ ꯂꯣꯏꯔꯦꯍꯦ꯫ ꯊꯣꯏꯕꯅ ꯂꯩꯁꯥꯕꯤꯁꯤꯡꯅꯤꯅ ꯃꯆꯤꯟ ꯈꯨꯀꯟꯁꯦ ꯍꯦꯛ ꯅꯨꯡꯁꯤꯗꯕ꯫ ꯀꯦꯁꯣꯅ ꯑꯗꯨꯅꯤ ꯍꯥꯏꯁꯦ ꯑꯁꯨꯛ ꯌꯥꯝꯕ ꯂꯩꯁꯥꯕꯤ ꯊꯦꯡꯅꯔꯤꯁꯦ ꯃꯣꯏꯗꯧ ꯇꯧꯕ ꯑꯝꯇ ꯌꯥꯎꯗꯦ ꯃꯁꯛꯅ ꯃꯔꯣꯜ ꯑꯃ ꯊꯤꯔꯤꯕ꯫ ꯃꯝꯁꯤꯜꯂꯛꯂꯤ ꯃꯈꯣꯏꯁꯤꯡꯗꯨ ꯃꯣꯏꯅ ꯊꯠꯄꯗ ꯇꯥꯕ ꯁꯦꯜꯁꯤꯡꯗꯨ ꯌꯦꯟꯅꯔꯒ ꯆꯪꯅꯔꯛꯂꯝꯃꯤ꯫ ꯊꯥꯔꯤꯛꯁꯨ ꯂꯩꯍꯧꯔꯝꯃꯤ ꯊꯥꯔꯤꯛ ꯂꯩꯍꯧꯔꯒ ꯃꯈꯣꯏ ꯑꯍꯨꯝ ꯋꯥꯔꯤ ꯁꯥꯔꯤ꯫ ꯇꯣꯝꯕꯤꯅ ꯁꯦꯜꯁꯤꯡ ꯑꯁꯤꯗꯤ ꯐꯅꯌꯥꯝꯅ ꯄꯤꯔꯝꯕꯒꯨꯝ ꯇꯧꯕꯅꯤ ꯑꯗꯣ ꯍꯦꯛꯇ ꯌꯥꯝꯃꯝꯗꯦ ꯉꯔꯥꯡꯁꯨ ꯇꯧꯏ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦꯕ꯫ ꯑꯌꯦꯡꯕꯤꯅ ꯌꯦꯞꯄꯝꯅꯤ ꯌꯦꯞꯄ ꯍꯩꯕꯤꯗꯨꯅ ꯉꯔꯥꯡꯁꯨ ꯑꯩꯅ ꯑꯗꯨꯝ ꯈꯜꯂꯕꯅꯤ ꯑꯗꯨꯗ ꯑꯩꯅ ꯇꯟꯗꯅ ꯍꯥꯏꯗ꯭ꯔꯕ꯫ ꯄꯥꯛꯄꯤꯅ ꯀꯣꯛ ꯍꯥꯏꯔꯧ ꯌꯥꯗ꯭ꯔꯣ? ꯍꯌꯦꯡꯗꯤꯅꯦ ꯁꯦꯜꯗꯣ ꯑꯩꯈꯣই ꯇꯨꯃꯤꯟꯅ ꯃꯁꯤꯡ ꯊꯤꯁꯤ ꯑꯗꯨꯒ ꯂꯣꯏꯔꯛꯄꯗ ꯊꯤꯕꯗ ꯍꯦꯛ ꯁꯨꯔꯝꯗ꯭ꯔꯕ ꯃꯥ ꯇꯣꯛꯍꯟꯁꯤ꯫ ꯇꯣꯝꯕꯤꯅ ꯁꯦꯡꯒꯥꯎꯒꯗꯣ ꯂꯥꯛꯇꯅ ꯄꯥꯏꯈ꯭ꯔꯤꯗꯨ ꯎꯔꯦꯗꯅ ꯃꯥꯅ ꯑꯣꯏꯅ ꯃꯁꯝꯗꯣ ꯐꯣꯏꯗꯠꯅꯤꯡꯕꯅ ꯑꯩꯗꯤ꯫ ꯄꯥꯛꯄꯤꯅ ꯅꯨꯄꯥ ꯑꯝꯇ ꯂꯥꯛꯄ ꯌꯥꯗꯦ ꯐꯖꯕꯤꯅ ꯃꯔꯣꯜ ꯑꯃ ꯁꯥꯔꯤꯕ ꯃꯉꯣꯟꯗ ꯌꯦꯡꯉꯝꯃꯤꯒ ꯀꯣꯏꯒ ꯍꯥꯏꯔꯝꯃꯤꯒ ꯁꯨꯡꯍꯥꯏꯁꯨ ꯍꯥꯏꯗꯕꯗ꯫ ꯑꯌꯦꯡꯕꯤꯅ ꯑꯗꯨꯅꯤ ꯑꯔꯥ ꯈꯨꯗꯤꯡꯒꯤ ꯍꯦꯛ ꯍꯥꯏ ꯍꯥꯏꯕ ꯃꯃꯥꯏꯗꯨ ꯑꯗꯨꯝ ꯏꯀꯥꯏꯗ꯭ꯔꯥ ꯈꯪꯗꯦ ꯀꯣꯏꯕ꯭ꯔꯥ ꯀꯅꯥꯝꯇ ꯀꯣꯏꯗꯦ꯫ ꯄꯥꯛꯄꯤꯅ ꯃꯃꯥꯡ ꯌꯥꯎꯁꯪꯗꯁꯨ ꯅꯨꯄꯥꯅ ꯑꯕꯦꯔ ꯇꯩꯔꯝꯃꯤ ꯀꯣꯏꯒꯦ ꯍꯥꯏꯔꯝꯃꯤ ꯀꯣꯏꯅꯔꯦ ꯍꯥꯏꯔꯒ ꯃꯁꯤ ꯁꯦꯝꯕꯤꯌꯨ ꯍꯥꯏꯕ ꯑꯣꯏꯔꯝꯕꯗꯣ꯫ ꯇꯣꯝꯕꯤꯅ ꯃꯥꯁꯤ ꯌꯥꯎꯗ꯭ꯔꯗꯤ ꯑꯩꯈꯣꯏꯁꯦ ꯅꯨꯡꯉꯥꯏꯒꯗꯕꯅꯤ ꯑꯗꯨꯗ ꯃꯤ ꯌꯥꯝꯃꯟꯗꯕꯁꯤꯗ ꯅꯨꯡꯉꯥꯏꯇꯗꯅ ꯌꯥꯎꯍꯟꯕꯤꯔꯕꯩ ꯋꯥꯅꯤ꯫ ꯑꯌꯦꯡꯕꯤꯅ ꯁꯦꯜ ꯌꯦꯟꯅꯔꯁꯨ ꯄꯩꯁꯥ ꯑꯃꯅꯤ ꯐꯔꯛ ꯇꯥꯕꯁꯦ ꯃꯥ ꯂꯧꯒꯦ ꯀꯥꯏꯅꯒ ꯍꯥꯏꯕ ꯉꯝꯕꯅꯤ ꯄꯨꯔꯥ ꯃꯑꯣꯡ ꯑꯃ ꯇꯧꯕꯅꯤ ꯆꯥꯕꯅ ꯃꯔꯣꯜ ꯑꯃ ꯐꯖꯗ꯭ꯔꯤꯕ ꯃꯇꯣꯝꯇ ꯍꯦꯛ ꯆꯥꯅꯤꯡꯉꯗꯅ꯫ ꯄꯥꯛꯄꯤꯅ ꯃꯈꯣꯏ ꯃꯌꯨꯝ ꯆꯠꯄꯗ ꯃꯥꯅ ꯆꯥꯛ ꯆꯥꯔꯒ ꯑꯩꯈꯣꯏ ꯉꯥꯏꯍꯜꯂꯤꯗꯨꯗꯤ ꯆꯥꯁꯤꯁꯨ ꯍꯥꯏꯗꯕ꯫ ꯑꯌꯦꯡꯕꯤꯅ ꯍꯌꯦꯡ ꯆꯥꯛ ꯆꯥꯅꯕꯗꯗꯤ ꯃꯥꯒꯤ ꯄꯨꯈꯝꯗꯣ ꯁꯔꯨ ꯉꯥꯛꯇ ꯈꯜꯂꯒ ꯍꯥꯞꯁꯤ꯫ ꯇꯣꯝꯕꯤꯅ ꯑꯗꯨꯗꯤ ꯅꯪ ꯍꯥꯞꯇꯥꯕ꯫ ꯍꯥꯞꯀꯤꯅꯤ ꯑꯩ ꯌꯥꯝ ꯅꯨꯡꯁꯤꯗꯦꯕ ꯆꯞ ꯃꯥꯟꯅꯅ ꯋꯥꯃꯤꯟꯅꯔꯒ ꯁꯦꯜ ꯑꯗꯨꯝ ꯌꯦꯞ ꯁꯥꯔꯗꯅ꯫ ꯁꯣꯝꯗ ꯊꯥꯔꯤꯛꯀꯤ ꯌꯨꯝꯗꯅꯤ ꯊꯥꯔꯤꯛꯀꯤ ꯃꯃꯥ ꯑꯁꯪꯕꯤ ꯃꯆꯥꯕꯨ ꯎꯕꯗ ꯍꯥꯏꯔꯛꯂꯝꯃꯤ ꯁꯦꯜꯕꯨ ꯀꯌꯥꯝ ꯇꯥꯖꯔꯒꯦꯅꯦ ꯅꯣꯏꯒꯤꯗꯨꯕꯣ? ꯌꯥꯝ ꯇꯥꯗ꯭ꯔꯤꯗ ꯏꯃꯥ ꯄꯥꯈꯪꯅꯤꯅ ꯂꯥꯛꯏꯁꯤꯡꯗꯨꯅ ꯁꯦꯜ ꯄꯤꯅꯤꯡꯗꯕ ꯋꯥꯊꯤ ꯉꯥꯡꯕ ꯄꯥꯝꯕ ꯉꯥꯛꯇꯅꯤ꯫ ꯅꯠꯇꯦ ꯅꯈꯣꯏ ꯃꯔꯤꯅ ꯍꯅꯨ ꯊꯪꯗꯨꯗ ꯁꯦꯜ ꯊꯠꯂꯤꯕꯗꯨꯕꯨ ꯀꯩꯗꯧꯅꯕꯅꯣ ꯍꯥꯏꯕ ꯊꯥꯕꯜꯒ ꯆꯣꯡꯗꯣꯏꯔꯣ? ꯀꯥꯏꯗꯤ ꯊꯥꯕꯜꯅꯣꯗ ꯏꯃꯥ ꯌꯦꯟꯅꯗꯣꯏꯅꯤ ꯑꯗꯨꯒ ꯐꯔꯛ ꯇꯥꯕ ꯁꯦꯜꯗꯨꯅ ꯆꯥꯛ ꯆꯥꯟꯅꯗꯣꯏꯕ ꯊꯥꯕꯜꯗꯤꯅꯦ ꯃꯤꯒꯤ ꯂꯩꯀꯥꯏꯗ ꯑꯣꯏꯅ ꯆꯣꯡꯕ ꯆꯠꯂꯅꯤ꯫ ꯏꯁ ꯏꯀꯥꯏꯗ꯭ꯔꯣ ꯑꯗꯨꯛ ꯆꯥꯎꯔꯒ ꯁꯦꯜ ꯊꯠꯂꯤꯗꯨꯕꯣ? ꯏꯀꯥꯏꯗꯦꯗ ꯁꯦꯜ ꯐꯪꯂꯒ ꯂꯣꯏꯔꯦ ꯆꯍꯤ ꯑꯃꯒꯤ ꯅꯨꯃꯤꯠ 5ꯅꯤꯁꯤꯗ ꯊꯠꯍꯧꯗꯅ ꯀꯔꯝ ꯀꯥꯟꯗ ꯊꯠꯂꯨꯅꯤ? ꯑꯁꯪꯕꯤꯅ ꯑꯗꯨ ꯑꯣꯏꯔꯁꯨ ꯅꯈꯣꯏꯗꯤ ꯆꯥꯎꯔꯦꯗꯅ ꯅꯧꯄꯥꯗꯨꯁꯨ ꯍꯜꯂꯛꯇꯦ ꯀꯔꯣꯝꯗ ꯂꯩꯈ꯭ꯔꯕꯖꯥꯠꯅꯣ ꯈꯪꯗꯦ꯫ ꯏꯆꯥ 3 ꯈꯛ ꯂꯩꯕꯁꯦ ꯌꯥꯎꯁꯪ ꯀꯨꯝꯍꯩ ꯌꯧꯔꯛꯄꯗ ꯃꯁꯛ ꯃꯁꯥꯒ ꯑꯃꯠꯇ ꯎꯖꯒꯦ ꯐꯪꯈꯤꯗ꯭ꯔꯦꯍꯦ꯫ ꯊꯥꯔꯤꯛꯅ ꯎꯗ꯭ꯔꯁꯨ ꯎꯗꯤ ꯍꯥꯏ ꯏꯃꯥꯕꯨ ꯎꯅꯤꯡꯗ꯭ꯔꯦꯅ ꯌꯥꯝ ꯍꯥꯏꯗꯥꯏꯅꯦ ꯉꯥꯡꯗꯥꯏꯅꯦ꯫ ꯌꯥꯔꯦꯁꯦ ꯉꯥꯡꯗꯅ ꯂꯩꯔꯅꯨ ꯌꯣꯡꯆꯥꯛ ꯈꯦꯠꯂꯤꯁꯤ ꯑꯃꯨꯛꯇ ꯌꯥꯎꯁꯤꯜꯂꯛ ꯇꯜꯂꯦ ꯈꯨꯠ ꯌꯥꯝ ꯆꯦꯛꯈꯥꯏ꯫ ꯁꯦꯜ ꯊꯠꯄꯗ ꯄꯥꯈꯪꯅ ꯂꯛꯅꯔꯛꯏ ꯏꯀꯥꯏꯌꯦꯕ ꯈꯨꯠ ꯆꯨꯕꯕꯨ ꯀꯩꯗꯧꯒꯦ ꯄꯥꯈꯪꯅ ꯑꯗꯨꯝ ꯍꯦꯟꯅ ꯄꯥꯝꯗꯣꯏꯅꯤꯅꯦ ꯃꯔꯝ ꯃꯣꯛꯄꯤ ꯊꯕꯛ ꯀꯌꯥꯝ ꯐꯕꯤ ꯂꯩꯁꯥꯕꯤ ꯃꯥꯟꯗꯣꯏꯅꯤ꯫ ꯑꯁ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯗꯣ ꯏꯃꯥ ꯍꯟꯗꯛꯇꯤ ꯑꯩꯒꯤ ꯊꯥꯕꯜ ꯆꯣꯡꯕꯗ ꯌꯥꯅꯅꯕ ꯐꯤ ꯑꯃꯇ ꯂꯩꯕꯤꯌꯨꯗꯅ꯫ ꯏꯃꯥ ꯁꯦꯜꯒ ꯂꯩꯇꯦꯀꯣ ꯅꯈꯣꯏꯅ ꯊꯠꯂꯨꯂꯤꯕ ꯍꯟꯗꯛꯀꯤ ꯏꯃꯥ ꯁꯦꯜꯒ ꯂꯩꯇꯦꯀꯣ ꯅꯈꯣꯏꯅ ꯊꯠꯂꯨꯕꯒꯤꯗꯣ ꯌꯦꯟꯅꯅꯤ ꯍꯥꯏꯕꯗꯥꯏꯅꯦ ꯑꯗꯨ ꯌꯦꯟꯅꯕꯒꯤ ꯁꯦꯜꯗꯨꯅ ꯀꯣꯛ ꯂꯩꯌꯨ ꯀꯩꯗꯧꯒꯦ? ꯀꯩꯅꯣꯝꯇ ꯂꯩꯕꯤꯌꯨ ꯍꯥꯏꯕꯗꯗꯤ ꯅꯣꯡꯃꯇ ꯍꯔꯥꯎ ꯌꯥꯔꯣꯏꯕ
ꯑꯗꯨꯒ ꯄꯥꯈꯣꯜ ꯁꯤꯔꯝꯗꯥꯏꯗꯗꯤ ꯑꯗꯨꯝ ꯁꯤꯅꯤꯕ ꯁꯦꯜ ꯂꯩꯇ ꯇꯧꯔꯤꯕꯅꯤꯅꯦ ꯅꯪꯒꯤ ꯍꯦꯛ ꯂꯩꯕ ꯎꯕꯗ ꯅꯧꯄꯥ ꯑꯅꯤꯁꯤꯅ ꯑꯃꯨꯛ ꯅꯤꯡꯉꯥꯏ ꯇꯧꯔꯛꯇꯣꯏꯕ ꯈꯪꯂꯕ꯭ꯔꯥ ꯅꯈꯣꯏ ꯑꯍꯨꯝꯒꯤ ꯅꯐꯤ ꯅꯔꯣꯜ ꯂꯩꯔꯕꯗꯤ ꯑꯩꯈꯣꯏꯗꯤ ꯊꯥ ꯑꯃ ꯆꯔꯥ ꯍꯦꯟꯕ ꯇꯥꯕꯅꯤꯅꯦ ꯅꯨꯄꯥ ꯃꯣꯏꯒꯤꯗꯤ ꯀꯩꯒꯤ ꯂꯩꯗꯣꯏꯅꯣ ꯅꯨꯄꯤꯒꯤ ꯐꯤ ꯑꯃꯇꯪ ꯂꯩꯌꯨ ꯍꯥꯏꯕꯅꯤ ꯑꯣ ꯂꯩꯗ꯭ꯔꯕꯁꯨꯅꯦ ꯏꯃꯥꯒꯤ ꯎꯄꯨꯗ ꯐꯖꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤꯕꯅꯤ ꯃꯁꯤꯗꯒꯤ ꯏꯆꯥꯅ ꯑꯄꯥꯝꯕ ꯑꯃ ꯈꯜꯂꯒ ꯀꯣꯛ ꯌꯥꯜꯂꯨ ꯀꯩꯗꯧꯒꯦ ꯌꯥꯔꯦ ꯇꯥꯅꯤꯡꯗ꯭ꯔꯦ ꯑꯝꯇ ꯂꯩꯕꯤꯔꯅꯨ ꯅꯪ ꯐꯥꯎ ꯏꯅꯤꯡꯉꯥꯏ ꯂꯩꯇꯗꯅ ꯄꯥꯕꯒꯤ ꯈꯨꯗꯩ ꯏꯟꯕꯗꯣ ꯍꯣ ꯑꯗꯨ ꯑꯣꯏꯔꯒꯅꯅꯦ ꯅꯪꯁꯨ ꯅꯄꯥꯒꯤ ꯈꯨꯗꯩ ꯑꯃ ꯍꯦꯛ ꯌꯥꯜꯂꯒ ꯆꯣꯡꯉꯣ ꯑꯗꯨꯗꯤꯅꯦ ꯏꯃꯥ ꯑꯣꯏꯅ ꯍꯦꯛ ꯆꯣꯡꯉꯣ ꯑꯩ ꯆꯥꯛ ꯑꯝꯇ ꯆꯥꯔꯣꯏ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦ ꯃꯁꯤꯕꯨ ꯐꯅꯁꯨ ꯆꯥꯎꯔꯕꯅꯤ ꯏꯃꯨꯡꯒꯤ ꯂꯩꯇꯕ ꯀꯔꯤꯝꯇ ꯍꯦꯛ ꯈꯪꯗꯦꯗ ꯑꯗꯨꯕꯨꯗꯤ ꯏꯆꯥꯁꯤꯡꯁꯦ ꯃꯄꯨꯟꯁꯤꯗ ꯃꯅꯤꯡ ꯊꯨꯡꯕ ꯍꯥꯏꯕꯗꯣ ꯈꯪꯖꯗ꯭ꯔꯕꯅꯤ ꯑꯩꯈꯣꯏꯅ ꯂꯥꯏꯔꯕ ꯑꯣꯏꯕꯅ ꯆꯍꯤ ꯑꯃꯒꯤ ꯍꯔꯥꯎ ꯀꯨꯝꯍꯩ ꯂꯥꯛꯄꯗ ꯐꯥꯎꯕ ꯏꯆꯥꯁꯤꯡꯒꯤ ꯑꯅꯧꯕ ꯐꯤꯖꯣꯜ ꯑꯃꯠꯇꯁꯨ ꯊꯣꯟꯕꯤꯕ ꯉꯝꯗꯦꯗꯀꯣ ꯍꯨꯝꯅꯤ ꯆꯟꯕ ꯅꯨꯃꯤꯠꯅꯤ ꯂꯩꯁꯥꯕꯤ ꯃꯔꯤꯗꯨ ꯍꯧꯅꯔꯗꯨꯅ ꯑꯃꯨꯛ ꯊꯣꯛꯂꯛꯂꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯅꯤ ꯄꯥꯈꯪ ꯃꯆꯥꯁꯤꯡꯁꯨ ꯀꯣꯏꯕ ꯂꯥꯛꯄ ꯍꯧꯅꯔꯛꯂꯝꯃꯤ ꯅꯥꯎꯕꯅ ꯑꯗꯒꯤ ꯂꯩꯁꯥꯕꯤꯁꯤꯡꯁꯤꯗꯤ ꯈꯔ ꯆꯥꯎꯔꯦ ꯑꯁꯤꯗ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯈꯥꯏꯔꯨꯁꯤ ꯂꯥꯛꯑꯣ ꯆꯥꯎꯕꯅ ꯐꯖꯕꯕꯨ ꯌꯥꯎꯕ ꯎꯗꯦꯗ ꯃꯁꯛꯁꯤꯡꯁꯤ ꯏꯊꯤ ꯊꯤꯕꯒꯨꯝ ꯇꯧꯗ꯭ꯔꯣ ꯏꯉꯣꯅ ꯑꯗꯨ ꯑꯣꯏꯔꯁꯨ ꯉꯥꯏꯍꯥꯛꯀꯤ ꯈꯥꯏꯕꯕꯨ ꯀꯩꯗꯧꯋꯦꯒꯦ ꯍꯦꯛꯇ ꯈꯥꯏꯖꯤꯜꯂꯗꯕꯅꯤ ꯀꯣꯏꯗꯧꯁꯨ ꯅꯠꯇꯦ ꯃꯁꯛ ꯊꯤꯕ ꯐꯖꯕꯕꯨ ꯀꯩ ꯀꯥꯏꯒꯦ ꯊꯣꯏꯅ ꯍꯣꯏꯅꯦ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕꯕꯨ ꯉꯥꯏꯍꯥꯛ ꯈꯗꯥꯡ ꯊꯥꯗꯍꯧꯔꯒ ꯂꯣꯏꯔꯦ ꯑꯗꯣ ꯅꯣꯏ ꯁꯦꯜꯕꯨ ꯌꯥꯎꯔꯤꯕ꯭ꯔꯣ ꯏꯉꯣꯅ ꯅꯪꯅ ꯁꯦꯜꯗꯤ ꯁꯤꯀꯤꯝꯇ ꯄꯨꯗꯅ ꯍꯦꯛꯇ ꯂꯥꯛꯀꯅꯤꯕ ꯀꯣꯏꯕꯅ ꯌꯥꯎꯅꯤꯡꯂꯤꯗꯤ ꯅꯔꯜꯅ ꯄꯨꯊꯣꯛꯅꯤꯡꯗꯕ ꯅꯥꯎꯕꯅ ꯑꯁꯦꯡꯕ ꯆꯥꯛ ꯆꯥꯅꯔꯦꯗꯅ ꯆꯠꯂꯁꯨ ꯑꯔꯦꯝ ꯃꯄꯥꯗ ꯆꯥꯕꯗ ꯅꯁꯥꯗꯣ ꯅꯣꯏꯔꯦꯅꯤꯕꯣ ꯊꯣꯏꯅ ꯍꯥꯏꯅꯤꯡꯕ ꯍꯥꯏꯖꯧ ꯑꯩꯒꯤ ꯍꯥꯏꯕꯕꯨ ꯄꯨꯊꯣꯛꯍꯧꯗ꯭ꯔꯒ ꯂꯣꯏꯔꯦ ꯆꯥꯎꯕꯅ ꯄꯨꯊꯣꯛꯇꯕ ꯌꯥꯝ ꯄꯥꯝꯃꯗꯤ ꯑꯁꯤꯒꯤ ꯃꯁꯛ ꯊꯤꯕꯤ ꯂꯩꯁꯥꯕꯤ ꯃꯔꯛꯁꯤꯗꯒꯤ ꯅꯪꯒꯤ ꯑꯃ ꯁꯣꯏꯗꯅ ꯁꯦꯝꯕꯤꯔꯅꯤ ꯑꯁꯤꯗꯤ ꯑꯔꯦꯝꯕ ꯑꯣꯏꯔꯁꯨ ꯄꯥꯝꯗꯦꯗ ꯑꯩꯅ ꯄꯥꯝꯕꯗꯤ ꯆꯥꯕꯗ ꯈꯛꯇꯅꯤ ꯊꯥꯔꯤꯛꯅ ꯁꯦꯜ ꯈꯔ ꯍꯥꯞꯄꯤꯔꯝꯃꯣ ꯏꯕꯨꯡꯁꯤꯡ ꯄꯥꯛꯄꯤꯅ ꯍꯧꯈ꯭ꯔꯤꯗꯣ ꯃꯥꯒꯤ ꯄꯛꯇꯕꯤꯁꯤ ꯊꯣꯏꯅ ꯀꯌꯥ ꯍꯥꯞꯄꯝꯃꯣ ꯍꯥꯏꯅꯣꯅꯦ ꯇꯣꯝꯕꯤꯅ ꯑꯩꯈꯣꯏꯒꯤꯗꯤ ꯌꯥꯝ ꯍꯥꯞꯄꯝꯃꯤꯈꯩ ꯌꯥꯏꯗ ꯀꯩꯁꯨꯝꯇ ꯍꯥꯏꯖꯗꯦ ꯆꯥꯎꯕꯅ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏꯒꯤ ꯏꯇꯥꯎꯁꯤꯃ ꯑꯣꯏꯅ ꯍꯥꯞꯆꯔꯝꯃꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯆꯠꯆꯈ꯭ꯔꯒꯦ ꯊꯥꯔꯤꯛꯅ ꯃꯁꯛ ꯐꯖꯕ ꯑꯣꯏꯔꯗꯤ ꯌꯥꯏ ꯅꯠꯇ꯭ꯔꯗꯤ ꯌꯥꯔꯣꯏꯀꯣ ꯑꯩꯈꯣꯏꯗꯤ ꯏꯉꯣꯅ ꯀꯩꯅꯣ ꯏꯌꯥ ꯌꯥꯏ ꯍꯥꯏꯔꯒ ꯃꯁꯛ ꯐꯖꯩ ꯐꯖꯗꯦ ꯊꯤꯔꯛꯏꯁꯤꯅ ꯑꯩꯈꯣꯏꯗꯤ ꯈꯪꯗꯦꯍꯦ ꯄꯤꯅꯤꯡꯕ ꯃꯌꯦꯛꯇ ꯐꯠ ꯄꯤꯁꯤꯜꯂꯝꯃꯅꯤ ꯑꯌꯦꯡꯕꯤꯅ ꯁꯦꯜ ꯑꯣꯏꯅ ꯑꯗꯨꯝ ꯄꯤꯔꯝꯃꯣ ꯌꯥꯔꯦ ꯃꯁꯛ ꯊꯤꯕ ꯅꯨꯄꯥꯁꯤꯡꯁꯤꯅ ꯃꯍꯦꯜꯂꯤ ꯈꯗꯥꯡ ꯊꯥꯗꯕ ꯄꯥꯝꯕ ꯊꯥꯔꯤꯛꯅ ꯑꯁꯦꯡꯕ ꯃꯁꯛ ꯐꯖꯕ ꯑꯩꯈꯣꯏꯅ ꯀꯦꯟꯒꯗꯕ ꯅꯨꯄꯥꯁꯤꯡꯗꯤ ꯂꯦꯝꯅ ꯄꯤꯔꯝꯃꯒ ꯍꯦꯛꯇ ꯐꯠ ꯆꯠꯈꯤꯅꯦꯕ ꯒꯣꯔꯣꯕꯅ ꯑꯗꯨꯗꯤ ꯅꯈꯣꯏ ꯃꯔꯤꯒꯤ ꯃꯤꯡ ꯍꯥꯏꯔꯣ ꯄꯤꯔꯒꯦ ꯊꯥꯔꯤꯛꯅ ꯑꯩꯒꯤꯅ ꯆꯥꯎꯕꯤ ꯃꯥꯒꯤꯅ ꯃꯨꯕꯤ ꯑꯃꯁꯤꯒꯤꯅ ꯁꯪꯕꯥꯅꯕꯤ ꯅꯥꯀꯟꯗꯒꯤꯁꯤꯅ ꯉꯥꯡꯕꯤ ꯀꯧꯏ ꯅꯥꯎꯕꯅ ꯁꯦꯡꯉꯕ꯭ꯔꯅꯦ ꯅꯈꯣꯏꯒꯤ ꯃꯤꯡꯁꯤꯡꯁꯤꯕꯨ ꯍꯩꯖꯤꯟꯅꯕ ꯃꯥꯜꯂꯤꯗ ꯇꯣꯝꯕꯤꯅ ꯁꯦꯡꯉꯕꯅꯤ ꯑꯩꯒꯤ ꯃꯤꯡ ꯉꯥꯡꯕꯤ ꯀꯧꯏ ꯊꯥꯖꯗꯕ꯭ꯔꯥ ꯒꯧꯔꯣꯕꯅ ꯑꯩꯅꯗꯤ ꯁꯨꯝ ꯍꯥꯏꯐꯦꯠ ꯌꯦꯡꯕꯗ ꯍꯧꯗꯣꯡ ꯃꯥꯟꯕꯗꯨꯗ ꯃꯤꯅꯨ ꯀꯧꯔꯝꯗꯧꯕ ꯃꯥꯟꯕ ꯍꯥꯏꯇꯥꯔꯦ ꯊꯥꯔꯤꯛꯅ ꯑꯗꯨꯗꯤ ꯅꯪꯁꯨ ꯌꯣꯡ ꯅꯠꯇ꯭ꯔꯒ ꯍꯥꯃꯦꯡ ꯀꯧꯔꯝꯗꯧ ꯃꯥꯜꯂꯤꯕꯣ ꯊꯣꯏꯅ ꯑꯗꯨꯗꯤ ꯅꯪꯅ ꯉꯥꯅꯨ ꯀꯧꯔꯝꯗꯧ ꯃꯥꯜꯂꯤ ꯑꯗꯨꯁꯨ ꯃꯩꯇꯩ ꯉꯥꯅꯨ ꯕꯥꯛ ꯈꯣꯡꯕꯗꯣ ꯅꯉꯛꯁꯝꯗꯣ ꯁꯥꯡꯉꯗꯅ ꯈꯣꯟꯖꯦꯜꯗꯨꯁꯨ ꯈꯔ ꯃꯥꯜꯂꯤ ꯑꯌꯦꯡꯕꯤꯅ ꯑꯩꯈꯣꯏꯁꯦ ꯂꯥꯟ ꯑꯃ ꯂꯣꯏꯈꯤꯕ ꯀꯨꯏꯗ꯭ꯔꯤꯕꯅꯤꯀꯣ ꯌꯥꯝ ꯍꯧꯔꯛꯀꯅꯨꯍꯦ ꯁꯦꯜꯗꯨ ꯄꯤꯔꯝꯃꯒ ꯀꯣꯛ ꯆꯠꯀꯣ ꯑꯗꯨꯗꯤ ꯅꯈꯣꯏ ꯃꯔꯛꯇꯒꯤ ꯂꯩꯁꯥꯕꯤ ꯑꯝꯇ ꯀꯣꯏꯒꯦꯗꯅ ꯊꯥꯔꯤꯛꯅ ꯀꯔꯝꯕ ꯄꯥꯝꯒꯦ ꯑꯗꯨꯗꯤ ꯁꯦꯜ ꯈꯔ ꯍꯦꯟꯅ ꯍꯥꯞꯄ ꯇꯥꯕ ꯆꯥꯎꯕꯅ ꯍꯣꯏꯅꯦ ꯍꯥꯞꯀꯤꯅꯤ ꯑꯁꯤꯒꯤ ꯃꯨꯔꯒ ꯌꯥꯃꯥꯡ ꯂꯟꯕꯤꯁꯤ ꯄꯥꯝꯃꯤ ꯄꯥꯛꯄꯤꯅ ꯑꯌꯦꯡꯕꯤ ꯑꯣꯏꯔ ꯃꯥꯜꯂꯤ ꯃꯥꯅ ꯄꯥꯝꯃꯤꯁꯦ ꯇꯣꯝꯕꯤꯅ ꯁꯪꯕꯥꯅꯕꯤꯁꯦ ꯍꯣꯏ ꯀꯣꯏꯖꯔꯣ ꯃꯥꯒꯤꯁꯨ ꯅꯨꯄꯥꯒ ꯑꯝꯇ ꯂꯩꯇ꯭ꯔꯤꯕꯅꯤ ꯑꯗꯣ ꯁꯦꯜ ꯄꯤꯔꯝꯃꯣ ꯑꯗꯨꯒ ꯎꯅꯕꯗꯤ ꯍꯌꯦꯡ ꯌꯥꯎꯁꯪ ꯂꯣꯏꯔꯒ ꯈꯪꯉꯦꯀꯣ ꯑꯗꯣ ꯁꯪꯕꯥꯅꯕꯤ ꯅꯪ ꯑꯇꯣꯞꯄ ꯄꯥꯈꯪꯗ ꯃꯤꯡ ꯑꯝꯇ ꯍꯥꯏꯕ ꯌꯥꯔꯣꯏꯀꯣ ꯅꯪꯒꯤꯗꯤ ꯑꯩ ꯂꯩꯔꯕꯅꯤ ꯀꯩꯅꯣ ꯑꯩꯈꯣꯏꯗ ꯂꯛꯅꯔꯛꯄ ꯅꯨꯄꯥꯁꯦ ꯐꯖꯕ ꯑꯝꯇꯁꯨ ꯂꯛꯅꯔꯣꯕ ꯑꯗꯨꯗꯤ ꯅꯠꯇꯦ ꯈꯟꯗꯣꯛ ꯈꯥꯏꯗꯣꯛ ꯉꯥꯛꯇ ꯇꯣꯝꯕꯤꯅ ꯑꯗꯨꯅꯤ ꯑꯩꯁꯨ ꯈꯜꯂꯤꯁꯤ ꯅꯠꯇꯦ ꯑꯩꯈꯣꯏ ꯁꯤꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯊꯤꯔꯖꯥꯠ ꯑꯩꯈꯣꯏ ꯏꯃꯥꯍꯣꯏꯅꯗꯤ ꯏꯁꯥꯗꯒꯤ ꯍꯦꯟꯕ ꯂꯩꯇꯦꯅ ꯍꯥꯏꯔꯤꯕꯅꯤ ꯊꯥꯔꯤꯛꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯑꯩꯅ ꯈꯔ ꯍꯦꯟꯕꯅꯤꯍꯦ ꯄꯥꯛꯄꯤꯅ ꯍꯦꯜꯂꯤ ꯑꯗꯨꯁꯨ ꯊꯤꯕꯗ ꯄꯥꯛꯄꯤ ꯅꯪ ꯑꯩꯅ ꯏ ꯀꯥꯔꯛꯀꯅꯤꯍꯦ ꯑꯩꯅ ꯅꯈꯣꯏꯗꯒꯤ ꯈꯔ ꯍꯦꯟꯅ ꯐꯖꯕ ꯄꯥꯈꯪꯁꯤꯡꯁꯤꯅ ꯑꯩꯉꯣꯟꯗꯒ ꯌꯦꯡꯕ ꯑꯩꯒꯤ ꯃꯤꯡ ꯍꯪꯕ ꯑꯩꯉꯣꯟꯗ ꯄꯥꯝꯕꯁꯤꯗ ꯅꯣꯏ ꯌꯥꯝ ꯀꯜꯂꯛꯄ ꯃꯥꯜꯂꯤ ꯑꯌꯦꯡꯕꯤꯅ ꯌꯥꯝ ꯐꯖꯔꯦ ꯏꯕꯦꯝꯃ ꯅꯆꯤꯟ ꯏꯀꯥꯡ ꯀꯥꯡꯉꯗꯅ ꯂꯨꯃꯥꯡ ꯍꯦꯛ ꯈꯣꯏꯔꯗꯅ ꯊꯥꯔꯤꯛꯅ ꯅꯪꯗꯤ ꯐꯖꯔꯦ ꯍꯦ ꯀꯛꯊꯨꯝ ꯍꯩꯉꯥꯟ ꯍꯦꯛ ꯃꯥꯜꯂꯗꯅ ꯇꯣꯝꯕꯤꯅ ꯌꯥꯔꯦ ꯂꯣꯏꯅ ꯐꯖꯕꯤ ꯉꯥꯛꯇ ꯉꯥꯏꯔꯦ ꯑꯃꯨꯛ ꯈꯠꯅꯔꯛꯅꯕ ꯇꯧꯔꯛꯑꯅꯨ
mi kanamta khatnaramoi ikoi khak isau sau khoi mi bangni kaidro pakhang singdugi wahai duda ayingbidu ikairabka tawraga no iponi ngayaki matung pakhang kharamuk laklami pakhang amana noidi leisabi loi parina sel piram khairo noigi bomo ayingbina piram tradi kaino aikoi gi sisu sel thatni ne chakthong bisanaraga phamboin urabra pakhang amanam is hangbaga yadego yam saugan adudi sel piram haradi aber hangam palse khar tairam tap pakpi yaini adu tairadi seldi khitang piram yaroi ko leisabi gi maida aber taibanina pakhang amana piradabani gaino aikoi su izat leikra pakhang apama nupi khalaga sel pithoklaga ber taibani pakhang amana loina mukti tairu aikoina masak phasabi khalaga taidoini amana mu haire khangdre tawisi karamba bu khandoi noi kangbudi murasu rasi loi leiko pakhang amana nangna ama taidaba yade haragana tu adagi lumang khoibi mare konbise asidoi nekta tairu hairos nupa khra leibasida tawri male mare ga si kontharadana nungaijre mangondoi taibiru tharikna sel piramo aduga sal mi topa buklani pakhang amana adudi sel piramagi nongona ber khra tairamage dana is engonda talle ataida tai ayingbina nangi paktabido haurakanu ko kokte helamu atopa lakpaga loina leithok laga satkre pakhang aduna taire dudi si nangi namaida tairabanina selse nongodoina pire ko hayeng slau ko tombina kaina tharik sel piramadubu sengau daptadana nongondo nyepsiliduna e sidi aingonda piramani kaino kamai sengau daptoino ayingbina yausangi pula piramadubu nanga tomtagiro haisa mani kaino aigi mai sida tairamaga sel piramidubu itomtagi oidana mayam pulapki oigadro tombina yaro puthoro minghai piram selsu pula oiminari natro noigi namaidi phazarag laiba natro aigidi hangama palma sungakta ngai si udro ayingbina bima nangsa nabuk amai tau kanamta ka punba yar taningeda noida taibagi piramasu noigi tumoi zo kaino pakpina mathang sahidagi nang aikoi marakta yausanga yaubiranu mathang sahidadi yum panjakrani koi pakpina mabuksa phachuni kainaga masaksiga pakhang singdusu asibu kaida paminu khangdine tombina marega koladana phasabi saisu udro masaknina jabi hek maladana ayingbina nganum moi manbi masam makhoi basiga yengning diamna makhoi dumna leringai tanjaduda makhoi kulgi mabung khara laklami ngaubana angangsa nakoi seldu kona that lampakta mukna sanai se yengula tharikna as aikoi di mukna yengningde sel oina dum thajarage amudon hei adu yaro aikoi na msi adrabadi nakoi thori gase loi loksin dine koi koina ayingbina kaino aikoi ba hanu badawna kamaina mukna yengu haino kumar mukna haibase hanubagi nate nakoi su yengduna sanaroi singi pukning thawat kadamani aikoi gi lamdam sigi phajakra masanani pakpina mathang sahi da yenglagi ngaubuna yengningdraga nayum jangduna tumuso sida sel thatpadi yara nakoi na masida sel thatlaga irang tawdana leiraga mi yam yengba lakte jangu atai su hairudoi halakpada thalamganu ko pakpina usikhichi pakhangina koi basat ki haijadana mukna sinu leirene matu gamta phangoi tombina silasu moi thokpo dum tawjaradi phaidana aikhoida muk sai nayeb makoksida yan hik chik ayingbina nubidang wairam pakhang mayam mo koi bala amdai sel taramdai sidaba nusi khijreda tharikna pharese iruga luzadaba koiramani sorokta dom lairabanina moigi muknaga yengbi kumsi yumda sanglaga iru luzaraga dum thoklakseba mo ayingbina hoi phareduna sel thiro sila tharikna nangsu sel thibdi nongmudi kaudene ayingbina ningsingdradi kaino thaina su nangdi yepa yam hai aduna kudak ta thiaudradi yaroi doiba tharikna is hauzik su yepina apang noina khangsajaga asumna numit adumasu loikre marini sanba sel thatba aroiba numit ngasidi nganta dagi thoraklaga sel thatnarami tharikna ada kurakra lae masidagi sel khrem lausiko mabukase yam kange sel piram gadau maleba tombina sel paiba male hairaga yurai suba nupa ngak toiram nang tokani ko ayingbina khura sel khra piramu kunjon as mingosidi sel gam thap ningdred khura kainek ta kausile ayingbina adudi kayoina kawaino khura kawaningdradi thombana
ꯑꯣ ꯇꯥꯗ ꯀꯧꯋꯣ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯍꯥꯞꯂꯝꯗꯣꯏꯅꯤꯅꯦ ꯅꯣꯏꯕꯨ ꯄꯥꯛꯄꯤꯅ ꯑꯣ ꯇꯥꯗ ꯁꯦꯜ ꯈꯤꯇ ꯍꯥꯞꯄꯤꯔꯝꯃꯣ ꯈꯔ ꯌꯥꯝꯂꯞꯅ ꯇꯥꯗꯣꯏꯗꯤ ꯃꯁꯛꯁꯨ ꯂꯣꯏ ꯐꯖꯩ ꯁꯦꯜꯁꯨ ꯌꯥꯝ ꯄꯥꯏꯔꯝꯒꯗꯧ ꯃꯥꯜꯂꯦ ꯄꯨꯛꯀ ꯀꯪꯇꯛ ꯇꯧꯔꯒ ꯀꯨꯟꯖꯣꯅ ꯃꯃꯥꯡꯒꯤ ꯋꯥꯍꯩꯁꯤꯡꯗꯨꯗꯤ ꯂꯣꯏꯅ ꯌꯥꯏ ꯑꯗꯨꯒ ꯑꯀꯣꯟꯕꯒꯤ ꯋꯥꯍꯩꯗꯨꯃꯗꯤ ꯈꯤꯇꯪ ꯌꯥꯅꯤꯡꯕ ꯋꯥꯠꯂꯤꯀꯣ ꯄꯥꯛꯄꯤꯅ ꯇꯥꯗ ꯍꯧꯖꯤꯛꯀꯥꯟꯒꯤ ꯂꯩꯁꯥꯕꯤꯁꯤꯡꯁꯤꯗꯤ ꯇꯥꯗ ꯍꯣꯏꯒꯨꯝꯕ ꯈꯨꯔꯥ ꯃꯥꯟꯕ ꯄꯥꯈꯪ ꯄꯨꯛ ꯀꯪꯇꯛ ꯇꯧꯕꯁꯤ ꯑꯣꯏꯅ ꯄꯥꯝꯂꯕꯅꯤ ꯑꯗꯨꯗ ꯁꯨꯝ ꯍꯥꯏꯕꯩ ꯋꯥꯅꯤ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯍꯥꯏꯔꯔꯣꯏꯗ ꯀꯨꯟꯖꯣꯅ ꯆꯨꯝꯂꯕ꯭ꯔꯅꯤ ꯅꯣꯏꯅ ꯍꯥꯏꯗꯨꯕ ꯊꯥꯔꯤꯛꯅ ꯆꯨꯝꯃꯤ ꯈꯨꯔꯥ ꯇꯥꯗ ꯍꯥꯏꯒꯦ ꯇꯧꯕ ꯀꯨꯟꯖꯣꯅ ꯑꯗꯨꯗꯤ ꯅꯈꯣꯏ ꯀꯅꯥ ꯀꯅꯥꯒꯤ ꯅꯆꯦ ꯂꯩꯒꯦ ꯅꯆꯦꯗꯣ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯑꯃꯃꯝ ꯁꯦꯝꯕꯤꯔꯣꯗꯅ ꯇꯣꯝꯕꯤꯅ ꯑꯣ ꯁꯦꯝꯕꯤꯒꯦ ꯃꯁꯛ ꯐꯖꯕ ꯏꯅꯥꯛ ꯈꯨꯟꯕ ꯃꯥꯟꯕ ꯇꯥꯗꯒꯨꯝꯕ ꯑꯃꯒꯤ ꯅꯨꯄꯤ ꯁꯦꯝꯕꯕꯨ ꯀꯣꯛ ꯁꯦꯝꯗꯣꯛꯑꯒ ꯂꯣꯏꯔꯦꯗꯅ ꯊꯣꯝꯕꯅ ꯁꯦꯝꯃꯨꯅꯦ ꯃꯥꯒꯤꯗꯤ ꯐꯖꯗ꯭ꯔꯁꯨ ꯌꯥꯏ ꯑꯗꯣ ꯑꯩꯒꯤꯗꯤ ꯈꯔ ꯐꯖꯍꯜꯂꯨꯀꯣ ꯄꯥꯛꯄꯤꯅ ꯐꯖꯍꯟꯒꯦ ꯅꯪꯗꯤ ꯑꯃꯁꯤꯗꯒꯤ ꯍꯦꯟꯅ ꯅꯁꯛ ꯈꯔ ꯊꯤꯕꯅꯤꯅ ꯐꯖꯕ ꯄꯥꯝꯃꯝꯒꯅꯤꯕ ꯍꯣꯏ ꯁꯦꯝꯕꯤꯔꯣ ꯃꯥꯒꯤ ꯐꯖꯕ ꯑꯩꯒꯤꯕꯨꯗꯤ ꯑꯩ ꯐꯖꯕꯅꯤꯅ ꯑꯊꯤꯕ ꯁꯦꯝꯃꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯑꯌꯤꯡꯕꯤꯅ ꯍꯣꯏ ꯁꯦꯝꯕꯤꯔꯗꯕꯅꯦ ꯁꯦꯜ ꯄꯤꯔꯝꯃꯨ ꯆꯠꯂꯣ ꯑꯗꯨꯒ ꯌꯥꯎꯁꯪ ꯂꯣꯏꯔꯒ ꯂꯥꯛꯎꯀꯣ ꯊꯣꯝꯕꯅ ꯁꯦꯜꯁꯦ ꯁꯤ ꯂꯩ ꯁꯣꯏꯍꯟꯕꯗꯤ ꯌꯥꯔꯣꯏꯀꯣ ꯑꯩꯈꯣꯏ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯇ ꯌꯦꯡꯉꯔꯣꯏꯗꯕꯅꯤ ꯅꯈꯣꯏ ꯅꯆꯦꯁꯤꯡꯗꯣ ꯑꯣꯏꯅ ꯉꯥꯏꯔꯗꯕꯅꯤꯀꯣ ꯊꯥꯔꯤꯛꯅ ꯉꯥꯏꯌꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯔꯤꯛꯅ ꯁꯦꯜꯗꯨ ꯂꯧꯏ ꯑꯗꯨꯒ ꯅꯥꯀꯜꯗ ꯂꯩꯊꯣꯛꯇꯨꯅ ꯌꯦꯞꯁꯤꯜꯂꯤ ꯃꯥꯅ ꯁꯦꯜ ꯍꯥꯞꯄ ꯁꯦꯟꯅꯗꯨꯅ ꯂꯩꯔꯤꯕꯤ ꯇꯣꯝꯕꯤꯅ ꯎꯍꯧꯔꯝꯃꯤ ꯊꯥꯔꯤꯛ ꯀꯩꯅꯣ ꯅꯪ ꯍꯧꯖꯤꯛ ꯌꯦꯞꯁꯤꯜꯂꯤꯗꯣ ꯀꯩꯅꯣ ꯇꯣꯝꯕꯤ ꯑꯩꯅ ꯀꯔꯤ ꯌꯦꯞꯇꯧꯔꯤꯒꯦ ꯐꯅꯦꯛ ꯅꯥꯟꯊꯔꯛꯀꯦ ꯇꯧꯋꯦ ꯍꯥꯏꯗꯅ ꯌꯦꯞꯁꯤꯟꯕꯅꯤ ꯄꯥꯟꯅꯗꯣꯏꯗ ꯇꯧꯔꯒ ꯍꯦꯛ ꯂꯩꯔꯗꯅ ꯑꯌꯤꯡꯕꯤꯅ ꯇꯣꯝꯕꯤ ꯅꯪ ꯎꯍꯧꯔꯤꯔꯣ ꯎꯍꯧꯔꯤꯅꯤ ꯍꯧꯖꯤꯛꯀꯤ ꯈꯨꯔꯥꯁꯤꯡꯗꯨꯅ ꯄꯤꯔꯝꯕ ꯁꯦꯜꯗꯣ ꯃꯥꯅ ꯌꯦꯞꯁꯤꯟꯈ꯭ꯔꯤꯅꯤ ꯌꯥꯝ ꯊꯨꯅ ꯄꯨꯊꯣꯔꯛꯑꯣ ꯇꯣꯝꯕꯤ ꯑꯩ ꯌꯦꯞꯇꯦ ꯍꯥꯏꯔꯝꯇꯗ ꯑꯩ ꯁꯨꯝ ꯁꯥꯎꯔꯛꯀꯅꯤꯀꯣ ꯅꯪ ꯁꯥꯎꯅꯤꯡꯉ ꯁꯥꯎꯅꯤꯡꯗ ꯇꯣꯛꯑꯣ ꯌꯥꯝ ꯊꯨꯅ ꯄꯨꯊꯣꯔꯛꯇ꯭ꯔꯕꯗꯤꯅꯦ ꯑꯩꯅ ꯍꯧꯖꯤꯛ ꯌꯦꯡꯗꯣꯏꯅꯤ ꯊꯥꯔꯤꯛꯅ ꯇꯧꯗꯦ ꯍꯥꯏꯗꯅ ꯁꯨꯝ ꯍꯥꯏꯔꯤꯉꯩꯗ ꯃꯥꯅ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯌꯦꯞꯁꯤꯟꯈꯤꯕ ꯁꯦꯜꯁꯤꯡꯗꯨ ꯐꯠ ꯅꯥꯟꯊꯔꯛꯂꯝꯃꯤ ꯄꯥꯛꯄꯤꯅ ꯇꯥꯔꯛꯑꯦ ꯇꯨ ꯅꯪꯕꯨ ꯌꯦꯞꯇꯦꯗꯥꯏ ꯅꯪ ꯌꯦꯞꯇꯦꯗꯥꯏꯕ ꯅꯆꯤꯟꯒ ꯊꯤꯔꯤꯅꯤꯅꯦ ꯑꯩꯗꯤ ꯌꯦꯞꯇꯤꯌꯦ ꯐꯅꯦꯛ ꯌꯦꯞꯁꯤꯟꯈꯤꯕꯗꯨꯗ ꯁꯦꯜꯁꯤ ꯌꯥꯎꯈꯤꯕ ꯑꯣꯏꯔꯝꯅꯤ ꯑꯩꯗꯤ ꯈꯪꯗꯕ ꯑꯁꯦꯡꯕꯅꯤ ꯑꯌꯤꯡꯕꯤꯅ ꯅꯆꯤꯟꯗꯨ ꯊꯤꯔꯅꯨ ꯌꯥꯔꯦ ꯅꯪ ꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯂꯣꯏꯅ ꯈꯪꯂꯕꯅꯤ ꯑꯗꯨꯗꯤ ꯈꯪ ꯇꯥꯕꯅꯤ ꯀꯩꯅꯣ ꯈꯨꯜꯁꯤꯃꯗ ꯄꯨꯟꯅ ꯄꯣꯛꯃꯤꯟꯅꯔꯒ ꯑꯩꯕꯨ ꯀꯅꯥꯅꯣ ꯈꯪꯗ꯭ꯔꯗꯤ ꯂꯣꯏꯔꯦꯍꯦ ꯑꯌꯤꯡꯕꯤꯅ ꯑꯗꯨ ꯅꯠꯇꯦ ꯅꯪꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯦꯜ ꯊꯠꯄꯒꯤ ꯈꯥꯏꯕꯒꯤ ꯁꯦꯜ ꯌꯦꯞꯄꯤꯗꯣ ꯈꯪꯉꯦ ꯍꯥꯏꯕ ꯀꯣ ꯍꯦꯔꯥ ꯉꯁꯤꯈꯛ ꯁꯣꯏꯗꯅ ꯌꯦꯞꯂꯨꯕꯒꯤ ꯋꯥꯅꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯀꯥꯏꯅꯒꯗꯤ ꯍꯥꯏꯔꯛꯀꯅꯤ ꯄꯥꯛꯄꯤꯅ ꯊꯥꯏꯅꯁꯤ ꯌꯦꯞꯄꯤꯗꯨꯗꯤ ꯅꯪ ꯉꯁꯤꯗꯒꯤ ꯑꯩꯈꯣꯏꯒ ꯌꯥꯎꯁꯪ ꯄꯨꯟꯕ ꯌꯥꯎꯍꯜꯂꯔꯣই ꯃꯆꯤꯟ ꯊꯤꯔꯗꯅ ꯑꯗꯨꯗꯤ ꯍꯥꯏꯅꯨꯗ ꯅꯍꯥꯟꯗꯒꯤ ꯋꯥꯅ ꯇꯧꯃꯤꯟꯅꯔꯛꯂꯒ ꯍꯧꯖꯤꯛꯇꯗꯤ ꯌꯥꯎꯍꯜꯂꯣꯏꯕꯨ ꯀꯩꯅꯣ ꯇꯣꯝꯕꯤꯅ ꯍꯥꯏ ꯇꯥꯕꯅꯤ ꯀꯩꯅꯣ ꯅꯪꯁꯨ ꯅꯍꯥꯟꯈꯩ ꯋꯥꯅ ꯈꯥꯏꯅꯕ ꯁꯦꯜꯗꯣ ꯅꯇꯣꯝꯇ ꯅꯨꯡꯉꯥꯏꯅ ꯌꯦꯞꯂꯤꯕ ꯅꯠꯇ꯭ꯔꯣ ꯅꯍꯥꯟꯈꯩꯁꯨ ꯈꯪꯉꯣꯏ ꯈꯟꯒꯅꯨ ꯁꯦꯜ ꯑꯗꯨꯝ ꯋꯥꯠꯄꯗꯣ ꯑꯩꯈꯣꯏꯁꯨ ꯂꯣꯏ ꯈꯪꯖꯥꯠꯅꯤ ꯄꯥꯛꯄꯤꯅ ꯃꯆꯤꯟ ꯊꯤꯗꯅ ꯇꯧꯔꯔꯣꯏ ꯍꯥꯏꯖꯤꯟꯅꯔꯒ ꯅꯝꯗꯅ ꯌꯥꯎꯔꯦ ꯑꯗꯨꯒ ꯌꯦꯞꯄꯒ ꯑꯃꯨꯛ ꯂꯩꯔꯝꯃꯤꯅꯦ ꯑꯌꯤꯡꯕꯤꯅ ꯑꯩꯅ ꯅꯍꯥꯟꯅ ꯍꯥꯏꯗ꯭ꯔꯣ ꯍꯧꯗꯣꯡꯅꯕꯨ ꯀꯃꯥꯏꯅ ꯉꯥꯔꯧ ꯆꯥꯔꯣꯏꯗꯣꯏꯅꯣ ꯁꯦꯡꯒꯥꯎꯒꯁꯦ ꯃꯥꯅ ꯅꯝꯗꯅ ꯄꯥꯏꯔꯗꯅ ꯇꯣꯝꯕꯤꯅ ꯅꯪꯁꯤ ꯌꯥꯝ ꯉꯝꯃꯤ ꯏꯕꯦꯝꯃ ꯑꯩꯈꯣꯏꯗꯤ ꯅꯪꯒ ꯄꯨꯟꯕ ꯄꯥꯝꯖꯗ꯭ꯔꯦ ꯑꯗꯨꯅ ꯅꯪ ꯇꯣꯛꯄꯤꯈ꯭ꯔꯣ ꯑꯁ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨꯕ ꯁꯣꯏꯕꯅꯦ ꯍꯥꯏꯗꯅ ꯇꯥꯜꯂꯤ ꯌꯥꯝꯅ ꯅꯣꯏꯁꯦ ꯄꯥꯛꯄꯤꯅ ꯅꯪꯅꯦ ꯑꯩꯈꯣꯏꯅ ꯇꯥꯜꯂꯤꯁꯦ ꯆꯠꯂꯨ ꯌꯥꯔꯦ ꯌꯥꯎꯕꯤꯔꯅꯨ ꯄꯥꯈꯪ ꯑꯃꯅ ꯀꯩꯅꯣ ꯂꯩꯁꯥꯕꯤ ꯐꯥꯔꯒ ꯑꯃꯨꯛ ꯈꯠꯅꯔꯒ ꯂꯩꯔꯝꯃꯤꯁꯤꯕꯣ ꯁꯦꯜ ꯈꯔ ꯍꯥꯞꯄꯝꯒꯦꯗꯅ ꯇꯣꯝꯕꯤꯅ ꯌꯥꯏꯅꯦ ꯍꯥꯞꯄꯝꯃꯨ ꯅꯕꯨꯛ ꯌꯥꯝ ꯐꯩꯅꯦ ꯅꯣꯏꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯗ꯭ꯔꯤꯉꯩꯗ ꯍꯥꯞꯄꯝꯒꯦ ꯀꯥꯏꯅꯒ ꯍꯦꯛꯇ ꯍꯥꯏꯌꯦꯕ ꯑꯇꯩꯁꯤꯗꯤ ꯍꯨꯔꯥꯜꯂꯒ ꯆꯦꯟꯗꯣꯏꯒ ꯅꯥꯟꯊꯣꯛꯑꯒ ꯆꯦꯟꯗꯣꯏꯒ ꯐꯕꯅꯦ ꯑꯗꯣ ꯁꯦꯜꯁꯨ ꯄꯤꯔꯝꯃꯒꯦ ꯅꯪꯒꯤ ꯃꯤꯡꯒ ꯌꯨꯝꯒ ꯇꯥꯛꯂꯧꯗꯅ ꯑꯁ ꯑꯌꯤꯡꯕꯤ ꯁꯤ ꯅꯨꯄꯥꯁꯦ ꯑꯩ ꯄꯥꯝꯗꯦ ꯃꯁꯛꯁꯦ ꯌꯥꯝ ꯊꯤ ꯌꯨꯝꯒ ꯇꯥꯛꯂꯛꯀꯅꯨꯀꯣ ꯈꯜꯂꯨꯔꯅꯨꯁꯦ ꯑꯩꯈꯣই ꯈꯨꯜꯒꯤ ꯈꯣꯡꯒꯨ ꯊꯣꯛꯄꯤ ꯏꯅꯦ ꯏꯟꯗꯨꯒꯤ ꯃꯌꯨꯝꯗꯣ ꯑꯗꯨ ꯑꯣꯏꯅ ꯇꯥꯛꯁꯤꯟꯈ꯭ꯔꯣ ꯄꯥꯈꯪ ꯑꯃꯅ ꯀꯩꯅꯣ ꯃꯤꯡ ꯍꯥꯏꯔꯛꯑꯣ ꯍꯥꯏꯔꯒ ꯁꯦꯜ ꯄꯤꯔꯛꯑꯣ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯨꯛ ꯁꯣꯟꯅꯔꯒ ꯂꯩꯗꯨꯕꯣ ꯃꯥꯏ ꯃꯃꯤꯡ ꯏꯟꯗꯨ ꯀꯧꯕꯅꯦ ꯌꯨꯝꯗꯅꯦ ꯁꯤꯗꯒꯤ ꯈꯔ ꯆꯠꯂꯒ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯂꯩꯕ ꯊꯣꯡꯒꯥꯜꯗꯨꯗꯒꯤꯅꯤ ꯄꯥꯛꯄꯤꯅ ꯑꯁ꯭ꯋꯥꯏꯐꯥꯎ ꯆꯠꯂꯒ ꯃꯤ ꯑꯃꯗ ꯍꯦꯛꯇ ꯍꯪꯕꯗ ꯑꯗꯨꯝ ꯈꯪꯂꯅꯤ ꯄꯥꯈꯪ ꯑꯃꯅ ꯅꯈꯣꯏ ꯅꯃꯥꯟꯅꯕꯤꯁꯤ ꯃꯃꯤꯡ ꯌꯥꯝ ꯆꯠꯄꯩ ꯋꯥꯅꯤꯅꯦ ꯇꯣꯝꯕꯤꯅ ꯑꯗꯨꯗꯤ ꯁꯦꯜ ꯄꯤꯔꯝꯃꯣꯗꯅ ꯅꯪꯉꯣꯟꯗ ꯑꯣꯏꯅ ꯄꯤꯒꯦꯀꯣ ꯁꯦ ꯌꯥꯔꯗ꯭ꯔꯣ ꯁꯤꯅ ꯇꯣꯝꯕꯤꯅ ꯌꯥꯗꯦ ꯍꯥꯏꯔꯗꯤ ꯍꯥꯞꯄꯝꯗꯣꯏꯔꯣ ꯍꯥꯞꯇꯣꯏꯅꯤ ꯀꯩꯅꯣ ꯄꯥꯝꯖꯕ ꯂꯩꯁꯥꯕꯤꯅ ꯌꯥꯗꯦ ꯍꯥꯏꯔꯒ ꯀꯃꯥꯏ ꯍꯥꯞꯄꯣꯏꯗꯣꯏꯅꯣ ꯌꯥꯗ꯭ꯔꯤ ꯑꯗꯨꯗꯤ ꯁꯤꯒꯨꯝꯕ ꯑꯃꯒ ꯍꯥꯞꯄꯝꯃꯣ ꯁꯤ ꯑꯗꯣ ꯅꯪꯒꯤ ꯃꯤꯡ ꯂꯩꯐꯝꯗꯣ ꯆꯨꯝꯗꯤ ꯆꯨꯝꯃꯦꯀꯣ ꯆꯨꯝꯃꯦ ꯊꯤꯕ ꯂꯥꯛꯑꯣ ꯑꯗꯨꯝ ꯊꯦꯡꯅꯔꯗꯕꯅꯤ ꯐꯔꯦ ꯌꯥꯎꯁꯪ ꯂꯣꯏꯔꯒ ꯀꯣꯏꯔꯛꯀꯦꯀꯣ
ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯏꯁꯤꯡ ꯁꯣꯛꯄ ꯇꯣꯏꯅ ꯊꯣꯛꯂꯧꯀꯣ ꯑꯌꯦꯡꯕꯤꯅ ꯌꯥꯝ ꯐꯪꯒꯅꯤ ꯁꯣꯏꯗ꯭ꯔꯦ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯤꯕꯤ ꯏꯅꯦ ꯏꯟꯗꯨꯅꯤ ꯃꯥꯅ ꯎꯅꯗꯣꯏꯁꯦ ꯇꯣꯝꯕꯤꯅ ꯃꯁꯛ ꯐꯖꯔꯕꯗꯤ ꯀꯣꯏꯕꯤꯕ ꯌꯥꯕ ꯃꯁꯛꯅꯤꯅ ꯁꯥꯃꯨ ꯇꯤꯟ ꯍꯦꯛ ꯃꯥꯜꯂꯗꯨꯅ ꯆꯥꯎꯕꯁꯨ ꯂꯣꯏꯗ ꯃꯥꯜꯂꯦ ꯄꯥꯛꯄꯤꯅ ꯍꯣꯏ ꯃꯥꯜꯂꯦ ꯃꯌꯥꯡꯂꯦꯟ ꯁꯥꯡꯂꯒ ꯃꯀ꯭ꯂꯥꯞ ꯇꯦꯜꯂꯦꯕ ꯑꯌꯦꯡꯕꯤꯅ ꯐꯔꯦꯁꯦ ꯏꯅꯦ ꯏꯟꯗꯨꯒ ꯃꯔꯥꯏꯅ ꯍꯦꯛ ꯀꯣꯏꯅꯖꯔꯁꯅꯨ ꯑꯗꯣ ꯇꯟꯖꯥ ꯆꯥꯗꯗꯅ ꯀꯩꯒꯨꯝꯕ ꯇꯣꯝꯕꯤ ꯅꯪꯒ ꯊꯦꯡꯅꯔꯗꯤ ꯅꯪ ꯈꯔꯗꯤ ꯆꯦꯛꯁꯤꯜꯂꯨꯀꯣ ꯑꯁ ꯃꯥꯅ ꯀꯩꯗꯧꯗꯣꯏꯅꯣꯗ ꯍꯧꯔꯒꯅ ꯐꯨꯗꯠꯅꯔꯒ ꯂꯣꯏꯔꯦ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯈꯪꯍꯧꯗꯦ ꯃꯔꯤꯅꯤ ꯆꯟꯕ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯃꯉꯥꯅꯤ ꯆꯟꯕꯒꯤ ꯑꯌꯨꯛꯇꯅꯤ ꯃꯈꯣꯏ ꯃꯔꯤ ꯆꯥꯛ ꯆꯥꯅꯅꯕ ꯁꯦꯝ ꯁꯥꯔꯤ ꯇꯣꯝꯕꯤꯅ ꯊꯥꯔꯤꯛꯁꯦ ꯇꯧꯔꯤꯁꯦ ꯊꯕꯛ ꯌꯥꯎꯅꯤꯡꯗꯗꯅ ꯍꯅꯨꯕꯤ ꯃꯅꯥꯛꯁꯤꯗ ꯐꯝꯖꯤꯜꯂꯗꯅ ꯃꯁꯛꯁꯦ ꯅꯨꯡꯁꯤꯗꯕꯅ ꯑꯌꯦꯡꯕꯤꯅ ꯆꯥꯕꯗꯗꯤ ꯃꯃꯤꯠ ꯃꯅꯥ ꯆꯣꯡꯊꯣꯛꯇꯅ ꯃꯥꯅ ꯑꯌꯥꯝꯕ ꯆꯥꯅꯤꯡꯉꯦ ꯇꯧꯔꯤꯕ ꯄꯥꯛꯄꯤꯅ ꯅꯍꯥꯟꯃꯨꯛ ꯆꯥꯛ ꯆꯥꯅꯕꯗꯁꯨ ꯇꯧꯕꯗꯣ ꯃꯁꯥ ꯆꯥꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯏꯟꯁꯥꯡ ꯍꯥꯞꯄꯅ ꯈꯨꯖꯥꯏ ꯄꯨꯔꯒ ꯂꯥꯛꯄꯗꯣ ꯇꯣꯝꯕꯤꯅ ꯍꯟꯗꯛꯀ ꯄꯨꯔꯛꯑꯝꯁꯅꯨ ꯃꯃꯤꯠꯇꯨꯗ ꯂꯣꯏꯅ ꯉꯥꯅꯨ ꯃꯍꯤꯁꯦ ꯍꯩꯖꯤꯟꯈꯤ ꯄꯥꯛꯄꯤꯅ ꯍꯅꯨꯕꯤꯒ ꯌꯥꯝ ꯅꯨꯡꯁꯤꯕꯒ ꯁꯥꯗ꯭ꯔꯣ ꯊꯕꯛꯇꯤ ꯌꯥꯎꯅꯤꯡꯗ꯭ꯔꯕꯅꯤꯅ ꯑꯌꯦꯡꯕꯤꯅ ꯂꯩꯖꯈꯤꯁꯅꯣ ꯁꯤꯗ ꯃꯥꯗꯤ ꯁꯤ ꯂꯩꯈꯤꯕꯅꯤ ꯍꯦꯟꯅ ꯐꯩ ꯃꯥꯅ ꯁ꯭ꯋꯥꯏꯗ ꯂꯥꯛꯂꯒ ꯑꯍꯩ ꯑꯄꯥ ꯌꯥꯝ ꯁꯥꯔꯒ ꯉꯥꯡꯕꯗꯣ ꯇꯥꯔꯒ ꯈꯠꯅꯅꯤꯡꯉꯛꯑꯦꯕ ꯇꯣꯝꯕꯤꯅ ꯃꯁꯛ ꯑꯁꯤꯒ ꯇꯧꯔꯤꯁꯤ ꯃꯀꯣꯛꯁꯤꯗ ꯈꯥꯡꯕ ꯍꯦꯛ ꯁꯨꯕ ꯑꯗꯣ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯊꯥꯕꯜ ꯆꯠꯄꯗꯤ ꯑꯩꯈꯣꯏ ꯃꯥ ꯍꯧꯔꯒꯨꯝꯁꯤ ꯑꯩꯈꯣꯏꯗꯪ ꯆꯠꯁꯤꯀꯣ ꯄꯥꯛꯄꯤꯅ ꯌꯥꯏꯅꯦ ꯑꯗꯣ ꯅꯣꯏ ꯍꯣꯔꯦꯟ ꯀꯩ ꯃꯆꯨ ꯁꯦꯠꯇꯣꯏꯅꯣ ꯑꯩꯗꯤ ꯑꯉꯥꯡꯕ ꯁꯦꯠꯅꯤ ꯇꯣꯝꯕꯤꯅ ꯑꯩꯗꯤ ꯍꯪꯒꯥꯝꯄꯥꯜ ꯑꯌꯦꯡꯕꯤꯅ ꯑꯗꯨꯗꯤ ꯑꯩ ꯑꯁꯪꯕ ꯁꯦꯠꯂꯒꯦ ꯍꯣꯔꯦꯟ ꯊꯥꯕꯜ ꯆꯣꯡꯕꯁꯤꯅꯤ ꯄꯥꯈꯪ ꯃꯅꯝ ꯅꯝꯊꯤꯕ ꯃꯁꯛ ꯊꯤꯕꯅ ꯄꯥꯏꯒꯦ ꯍꯥꯏꯔꯛꯂꯕꯗꯤ ꯄꯥꯏꯍꯟꯒꯨꯝꯁꯤꯀꯣ ꯍꯣꯔꯦꯟꯗꯤ ꯇꯣꯝꯕꯤꯅ ꯑꯁ ꯑꯗꯨꯝ ꯄꯥꯏꯍꯟꯁꯤ ꯑꯩꯈꯣꯏ ꯁꯛꯇꯥꯁꯤꯗ ꯀꯥꯏꯗꯒꯤ ꯃꯁꯛ ꯐꯖꯕ ꯄꯥꯈꯪ ꯄꯥꯏꯔꯛꯇꯣꯏꯅꯣ ꯑꯗꯨꯅ ꯊꯤꯔꯁꯨ ꯄꯥꯏꯒꯦ ꯍꯥꯏꯔꯗꯤ ꯑꯗꯨꯝ ꯄꯥꯏꯍꯟꯒꯦ ꯊꯥꯕꯜ ꯌꯥꯎꯔꯒ ꯅꯨꯄꯥ ꯑꯝꯇ ꯄꯥꯏꯕꯤꯗꯦ ꯍꯥꯏꯔꯗꯤ ꯏꯀꯥꯏꯗ꯭ꯔꯣ ꯄꯥꯛꯄꯤꯅ ꯑꯩꯗꯤ ꯑꯊꯤꯕ ꯐꯥꯎ ꯑꯃꯠꯇ ꯄꯥꯏꯕꯤꯔꯛꯇꯧ ꯃꯥꯟꯗꯦꯗ ꯑꯌꯦꯡꯕꯤꯅ ꯄꯥꯏꯔꯛꯀꯅꯤ ꯄꯥꯏꯔꯛꯇ꯭ꯔꯒꯅ ꯑꯩꯈꯣꯏꯅ ꯀꯣꯛ ꯆꯪꯁꯤꯜꯂꯒ ꯄꯥꯏꯁꯤꯜꯂꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯊꯥꯔꯤꯛꯅ ꯀꯩꯅꯣ ꯂꯣꯏꯗ꯭ꯔꯤꯕ ꯍꯧꯖꯤꯛꯐꯥꯎ ꯊꯕꯛꯇꯤ ꯑꯝꯇ ꯇꯧꯗꯦ ꯋꯥꯔꯤ ꯁꯥ ꯂꯩꯔꯕꯣ ꯆꯥꯛꯁꯤ ꯊꯦꯡꯈ꯭ꯔꯅꯤꯌꯦ ꯑꯌꯦꯡꯕꯤꯅ ꯅꯪꯅ ꯇꯧꯕ ꯌꯥꯗꯕ꯭ꯔꯣ ꯀꯩꯅꯣ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯉꯥꯡꯁꯤꯟꯅꯗꯅ ꯉꯁꯥꯏꯗꯒꯤ ꯐꯝꯈꯩ ꯐꯝꯃꯨꯔꯒ ꯅꯪꯅ ꯁꯣꯏꯔꯤꯕ ꯇꯤꯜꯍꯧꯗꯣ ꯄꯧꯃꯜꯂꯤ ꯑꯩ ꯁꯣꯏꯒꯦ ꯄꯤꯔꯛꯑꯣ ꯄꯧꯒꯦꯔ ꯀꯨꯛꯀꯦꯔ ꯑꯩꯅ ꯇꯧꯔꯤꯁꯦ ꯑꯗꯨꯝ ꯇꯧꯅꯤ ꯅꯪ ꯁꯤꯡꯗꯣꯏꯅ ꯀꯣ ꯌꯥꯝ ꯍꯩꯄꯥ ꯁꯥꯔꯛꯀꯅꯨꯀꯣ ꯀꯩꯅꯣ ꯌꯥꯝ ꯁꯥꯎꯔꯒ ꯂꯩꯔꯝꯃꯤꯁꯤꯅ ꯑꯝꯇꯒ ꯍꯥꯏꯔꯨꯕ ꯌꯥꯄꯣꯟꯇꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯈꯣꯏ ꯃꯔꯤ ꯆꯥꯛ ꯆꯥꯕ ꯍꯧꯔꯝꯃꯤ ꯊꯥꯔꯤꯛꯅ ꯀꯩꯅꯣ ꯏꯟꯁꯥꯡꯁꯤꯕꯨ ꯃꯇꯣꯡꯗꯣ ꯈꯔ ꯍꯥꯞꯄꯣ ꯄꯥꯛꯄꯤꯅ ꯌꯥꯔꯣꯏꯗꯣ ꯍꯥꯟꯅ ꯑꯝꯇ ꯆꯥꯛꯀꯣ ꯑꯗꯨ ꯂꯣꯏꯔꯒ ꯑꯃꯨꯛ ꯍꯥꯞꯄꯒꯦ ꯂꯣꯏꯗꯧꯔꯦ ꯈꯔ ꯍꯥꯞꯄꯣ ꯑꯌꯦꯡꯕꯤꯅ ꯆꯥꯛ ꯇꯦꯝꯁꯤ ꯆꯥꯗꯦ ꯏꯟꯁꯥꯡ ꯉꯥꯛꯇ ꯍꯦꯛ ꯆꯥꯔꯗꯅ ꯏꯁꯤꯡꯒꯗꯣ ꯈꯔ ꯊꯛꯑꯣ ꯍꯨ ꯅꯠꯇꯤꯌꯦ ꯐꯨꯜꯂꯅꯤ ꯏꯕꯦꯝ ꯑꯩꯗꯤ ꯆꯥꯔꯤꯉꯩꯗ ꯏꯁꯤꯡ ꯊꯛꯄꯁꯦ ꯀꯌꯥ ꯍꯩꯅꯗꯦ ꯑꯗꯨꯅꯅꯦ ꯀꯣꯟꯅ ꯑꯣꯏꯅ ꯂꯣꯏꯔꯒ ꯐꯖꯅ ꯊꯛꯄꯅ ꯐꯩꯌꯦꯕ ꯄꯥꯛꯄꯤꯅ ꯍꯩꯅꯔꯣꯏ ꯆꯥꯛꯇꯨꯅ ꯑꯝꯇ ꯆꯥꯗ꯭ꯔꯕꯅꯤꯅ ꯅꯃꯥꯗꯨꯅ ꯂꯥꯏꯕꯨꯡꯃꯨꯛ ꯋꯥꯡꯈꯩ ꯍꯜꯂꯛꯀꯦ ꯄꯥꯛꯄꯤꯅ ꯍꯩꯅꯔꯣꯏ ꯆꯥꯛꯇꯨꯅ ꯑꯝꯇ ꯆꯥꯗ꯭ꯔꯕꯅꯤꯅ ꯅꯃꯥꯏꯗꯨꯗꯤ ꯂꯩꯕꯨꯡꯃꯨꯛ ꯋꯥꯡꯈꯩ ꯈꯤꯟꯗꯅ ꯂꯩ ꯊꯥꯔꯤꯛꯅ ꯏꯟꯁꯥꯡꯗꯣ ꯃꯄꯪ ꯈꯤꯇ ꯍꯥꯞꯄꯛꯑꯣ ꯀꯩꯅꯣ ꯆꯥꯛ ꯆꯥꯒꯦꯗꯤ ꯍꯥꯏꯗ꯭ꯔꯗꯅ ꯑꯩ ꯑꯣꯏꯅ ꯄꯥꯟꯅꯗꯅ ꯂꯩꯔꯤꯕꯗꯨꯕꯣ ꯍꯥ ꯅꯣꯏꯅ ꯄꯥꯟꯅꯔꯤꯉꯩꯗ ꯑꯩ ꯂꯣꯏ ꯆꯥꯔꯒꯦꯀꯣ ꯇꯣꯝꯕꯤꯅ ꯆꯥꯎ ꯍꯣꯔꯦꯟ ꯊꯥꯕꯜ ꯆꯣꯡꯕꯗꯨ ꯅꯕꯨꯛꯇꯣ ꯍꯦꯛ ꯄꯣꯛꯈꯥꯏꯖꯔꯁꯅꯤ ꯏꯕꯦꯝꯃ ꯍꯣ ꯄꯣꯛꯈꯥꯏꯕꯤꯔꯣꯏ ꯏꯕꯦꯝꯃ ꯄꯥꯈꯪ ꯐꯖ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯇꯥꯅ ꯑꯗꯨꯝ ꯇꯥꯟꯅꯍꯟꯒꯦ ꯍꯣꯔꯦꯟꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯊꯥꯔꯤꯛ ꯃꯥꯅ ꯌꯥꯎꯁꯪꯗ ꯌꯦꯞꯂꯛꯄ ꯁꯦꯜꯁꯤꯡꯗꯨꯅ ꯐꯤ ꯐꯖꯕ ꯑꯃ ꯃꯥꯅ ꯄꯥꯝꯖꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯌꯥꯜꯂꯗꯨꯅ ꯃꯃꯥꯒ ꯊꯥꯕꯜ ꯆꯣꯡꯕ ꯊꯣꯛꯂꯛꯂꯝꯃꯤ ꯏꯃꯥ ꯑꯩꯁꯦ ꯐꯖꯕ꯭ꯔꯥ ꯐꯤꯁꯤ ꯄꯛꯆꯕ꯭ꯔꯕ ꯍꯣꯏꯅꯤ ꯐꯖꯔꯦꯅꯦ ꯆꯠꯂꯁꯤ ꯂꯥꯎ ꯊꯦꯡꯉꯤ ꯋꯥꯅꯤ ꯅꯪ ꯍꯣꯏꯕ ꯏꯃꯥꯟꯅꯕꯤ ꯃꯌꯥꯝꯗꯒꯤ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯗꯣꯏꯅꯤ ꯐꯤꯁꯤꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕꯅꯤ ꯑꯩꯅ ꯌꯥꯜꯂꯤꯁꯤ ꯅꯪꯕꯨ ꯐꯤꯗꯣ ꯀꯥꯏꯗꯒꯤ ꯂꯩꯔꯤꯕꯅꯣꯕ ꯂꯩꯕ ꯅꯠꯇꯦ ꯋꯥꯏꯕꯅꯤ ꯍꯥꯏꯔꯒ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯆꯥꯗꯨ ꯊꯣꯛꯃꯤꯟꯅꯔꯛꯂꯝꯃꯤ ꯈꯔ ꯆꯠꯂꯒ ꯋꯥꯄꯜꯗꯒꯤ ꯍꯥꯏꯊꯔꯛꯄ ꯋꯥꯁꯥ ꯑꯃ ꯂꯩꯕꯗꯨ ꯎꯗ꯭ꯔꯗꯨꯅ ꯊꯥꯔꯤꯛꯀꯤ ꯐꯤꯗꯨ ꯄꯜꯂꯒ ꯁꯦꯒꯥꯏꯔꯝꯃꯤ ꯏꯃꯥ ꯐꯤ ꯄꯜꯂꯦ ꯑꯝꯇ ꯌꯦꯡꯉꯣꯕ ꯍꯣꯏ ꯌꯦꯡꯒꯦ ꯇꯧꯔꯤ ꯀꯔꯤꯅꯣꯅꯦ ꯃꯩ ꯍꯦꯛꯇ ꯆꯥꯛꯏ ꯂꯦꯡꯒꯅꯨꯅꯦ ꯍꯩꯃ ꯁꯤꯗꯤ ꯁꯦꯒꯥꯏꯔꯦꯗꯅ ꯀꯔꯝꯍꯥꯏꯅ ꯇꯧꯗꯣꯏꯕ ꯍꯥ ꯁꯦꯒꯥꯏꯔꯦꯕ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯑꯩ ꯊꯥꯕꯜ ꯆꯣꯡꯕ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯏꯃꯥ ꯍꯧꯖꯤꯛ ꯁꯦꯜꯅ ꯁꯤ ꯌꯧꯅ ꯂꯩꯇ꯭ꯔꯀꯥꯟꯁꯤꯗ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅ ꯂꯩꯔꯒ ꯃꯤꯒꯤ ꯐꯤꯗꯣ ꯑꯃꯨꯛ ꯁꯤꯡꯗꯣꯏꯅꯣ ꯍꯧꯖꯤꯛꯄꯣ
ꯁꯤꯡꯕꯒ ꯂꯥꯏꯔꯤ ꯍꯧꯖꯤꯛ ꯊꯥꯕꯜ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣꯕ ꯑꯩ ꯀꯔꯤꯒꯤ ꯂꯥꯏꯕꯅꯣ ꯅꯪꯒꯤ ꯊꯥꯕꯜꯁꯤꯗꯤ ꯑꯔꯥꯏꯕꯅꯤ ꯆꯣꯡꯗ꯭ꯔꯁꯨ ꯌꯥꯏ ꯃꯤꯒꯤ ꯐꯤꯁꯦ ꯀꯔꯝꯃꯥꯏꯅ ꯇꯧꯗꯣꯏꯅꯣꯕ ꯏꯃꯥ ꯐꯤꯁꯤ ꯋꯥꯏꯕ ꯅꯠꯇꯦꯕ ꯑꯩꯅ ꯂꯩꯕꯅꯤ ꯑꯦ ꯅꯪꯗꯤ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅ ꯂꯩꯔꯤꯕ ꯍꯥ ꯅꯪꯕꯨ ꯋꯥꯏꯔꯨꯏꯅꯦ ꯗꯥꯏ ꯁꯦꯜ ꯈꯥꯏꯕ ꯊꯠꯄ ꯇꯧꯕꯗꯒꯤ ꯑꯩꯅ ꯅꯨꯡꯇꯤꯒꯤ ꯈꯔ ꯈꯔ ꯁꯨꯝ ꯌꯦꯞꯍꯧꯕꯗꯨꯅ ꯂꯩꯕꯅꯤ ꯍꯔꯦ ꯍꯔꯦ ꯀꯌꯥꯇ ꯍꯩꯔꯤꯕꯅꯣ ꯌꯦꯡꯉꯨꯅꯤ ꯃꯁꯤꯕꯣ ꯉꯥꯈꯥ ꯅꯪꯅ ꯍꯧꯖꯤꯛꯇꯒꯤ ꯑꯗꯨꯛ ꯌꯥꯝꯅ ꯍꯩꯔꯕꯗꯤ ꯍꯌꯦꯡ ꯈꯔ ꯆꯥꯎꯔꯕꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯏꯃꯥ ꯑꯁ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯗ ꯑꯗꯨꯅꯤ ꯅꯕꯨꯛꯆꯦꯜ ꯁꯦꯡꯗꯅ ꯍꯨꯔꯥ ꯅꯂꯥꯗ ꯇꯧꯔꯕꯗꯤ ꯂꯥꯏꯅꯁꯨ ꯌꯥꯗꯕ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯪ ꯌꯥꯝ ꯑꯉꯥꯡꯅꯤ ꯑꯗꯨꯝꯅ ꯃꯇꯨꯡ ꯈꯛ ꯇꯧꯒꯅꯨꯀꯣ ꯍꯧꯖꯤꯛꯁꯨ ꯐꯤꯁꯤ ꯁꯦꯒꯥꯏꯔꯤꯕꯁꯤ ꯌꯦꯡꯉꯨ ꯅꯃꯥꯟꯅꯕꯤꯁꯤꯡꯅꯁꯨ ꯅꯪꯕꯨ ꯍꯨꯔꯥꯟꯕꯤꯅꯤ ꯍꯥꯏꯔꯝꯒꯅꯤ ꯅꯪ ꯀꯔꯤ ꯀꯥꯟꯅꯔꯤ ꯏꯃꯥ ꯑꯩ ꯃꯇꯨꯡ ꯁꯨꯃꯥꯏꯅ ꯇꯧꯔꯔꯣꯏ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯇꯧꯕꯗꯤ ꯂꯥꯏꯔꯗꯅ ꯇꯧꯒꯦ ꯍꯥꯏꯅ ꯐꯥꯎꯕ ꯋꯥꯈꯜꯅ ꯐꯥꯎꯕ ꯈꯟꯒꯅꯨ ꯂꯦꯝꯅ ꯂꯥꯛꯄ ꯁꯦꯜꯗꯤ ꯂꯦꯝꯅ ꯑꯗꯨꯃꯛ ꯆꯠꯈꯤꯕꯅꯤ ꯍꯥꯏꯕꯁꯤ ꯅꯪ ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤꯅ ꯁꯥꯈꯤꯅꯤꯀꯣ ꯑꯁꯨꯝꯅ ꯍꯨꯔꯥꯟꯕꯤ ꯄꯣꯠ ꯌꯦꯞꯄꯤ ꯃꯤꯡꯊꯣꯜ ꯐꯪꯗꯨꯅ ꯋꯥꯅ ꯌꯦꯞꯂꯨꯕ ꯁꯦꯜꯅ ꯂꯩꯖꯕ ꯐꯖꯕ ꯏꯟꯅꯐꯤ ꯑꯗꯨ ꯏꯟꯕ ꯐꯪꯗꯅ ꯑꯗꯨꯃꯛ ꯂꯣꯏꯈꯤꯔꯝꯃꯤ ꯊꯥꯔꯤꯛ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯋꯥꯈꯜ ꯇꯥꯔꯗꯨꯅ ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯑꯃꯨꯛ ꯍꯟꯅ ꯇꯧꯈꯤꯗ꯭ꯔꯤ